Han Mamaktada, Nasigi Pukning Warol Toram Midian Tabiri Sing Amadi, Tabiri Sing, Mayampunapu James, Sarizamna, Taram Noksabolo and Neko Nona Kurumzari, Nasigi Pukning Warol, Toromasi, Sandok Chariba, Tongato Channel Sing, Han Bada, 90.0 Wahong Radio da, Conjelo in a Tabu from beginning Loina, Visual Loina, Diamond TV da, 129 Home Channel Icecom da, Yangba from beginning, Loina SK TV OTT platform Shidasu. Meeting Tabo 1070 da entertainment section da Pambigani, Loina Manipur online radio, Kosem radio, Loina YouTube, Diamond TV, Facebook, Diamond TV. Matam Amukta the platform Tareta Sandok Chariba Thorum. Taram Charing a Sigi Thorum Sida, Saruga Biriba Pumnamak, Lengsin Mirakliva Sing Narang, Chairao Bagi, Anisha Chero Bajabatare, Chero Bagi. Suti o kibina maramu duna nuktigi phongli ba pause singa mata phongdre masina maramu rega masigi thoro masida nuktigi phongli ba pause singna kadai de kari ori bage haibina chingbasi aikoina thoro masida miyamda khangan jaba ngamdre sigi damak napigani loina na hayeng pause hek phongbaga kadai de kari oi kharbage haibadu miyamda khangmina se haibo wafam si thamjage kol to biu ngasigi thoro masida phongdo piu adom adom na saru ya biu thoro masida Adongi Pukning Warol Pungdopiu. Hello. Taram Loksari. Hello, Sarita. I had Oktagi Kumar the Kuman. Taram Loksari, Kumaze, Torom Saruga Birak Patapiu Kari happening. I see Tentak no Pung Waronda or Manitam Pungdokagisa. Have you? Ahan the Huziksa Kogi, there Kulak district wise, the Yamnakana Gun Kansergi Purgamama. Japaragi Masi Amuktan Koi Huzik Topi by incident candidates in the show. Toro, the Sakang the Vate, Kanano Tidokuda Mukang, Sapoto Minati, the Gilay social organizations in the show. Koi Toro, the Todok, Moirang the Supoesa, Rangi, Pauke the Suyao. Dagi ngasi ngasi makso kurel hayengi pause da dei sar soi den maki yaurani do thawal area da su yam kanna hujik se leira kulak ta gan cancer gi thawong je tawre do gan bai ba bagman isi naw sing na su bot ki khudong cha ba lawraga tawre ba thawong se tawbi ko no yari ma khai di koi election lai si di chai chai ga pam da thajabiyo do gan gi thabuk si di hujik thogi ba irang ma pham ji do na Som the party one way to part of the Sambio have a question tongue sang a sick Warwanda comes again at Dumpungo Charconesa. Chiaragasum tension Jargasa Makata of the colors in the Pudonga from Jarg. Actually, Kwazit, thank you. Agatarisa Matangi color the Kudong Sava Pizeri Saruga Piu Pundo Piu, see Tromsigi. Ahan Kol Lakreani Suba, Kolargi Kudong Sabalo Viraga, Pundo Piu. See YouTube live streaming the Torom Hobo Mukta the links in Biragliva, Mui, Chamagamra Pum do Taram Luxury, and the Facebook page the Lak Piriba, Taram Luxury. Hello. Mazabur Zamon Taram Luxury, Kari Wafam Tamini it up you. Hello? That Tapirabara? Yala, no matter that we lineman TV, every one is you. The tax would have a luxury. I am a nigger to my group. Doctor came to Gabriela. Tap you. Now, none than the Piriba. I can go never a program noisy. How would they low voice that day? I do have the I wanted on later. You can be a 7 year old. At no for me. And then we not go in there. I do Homdy, I hold it with Tajo Wheeler. I said, I do it in a in that I'm a mouth, I'm 40 days. Nari ni masak ni lo ina padal masak sa ko sini sini ni lo ya makana grado au tel gida koi
ꯑꯃꯗ ꯈꯪꯗꯦ ꯆꯨꯝꯅ ꯆꯦꯗ ꯄꯥꯎꯗ ꯀꯩꯗ ꯈꯪꯕ ꯅꯠꯇꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯑꯦꯝ ꯄꯤꯁꯦ ꯑꯩ ꯐꯅꯌꯥꯝ ꯊꯥꯗꯖꯔꯦ ꯑꯗꯨ ꯍꯧꯈꯤꯕ ꯊꯥꯗꯈꯤꯕ ꯑꯦꯝ ꯄꯤꯁꯤꯡꯁꯨ ꯑꯩꯈꯣꯏ ꯊꯥꯗꯩ ꯑꯗꯨ ꯑꯩꯈꯣꯏ ꯃꯁꯛ ꯎꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯥꯎꯇꯔꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯊꯥꯗꯕ ꯈꯛꯇꯅꯤ ꯂꯦꯞꯄꯗꯤ ꯑꯉꯥꯡꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯩ ꯊꯥꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯂꯩ ꯑꯗꯨ ꯊꯥꯗꯔꯅꯤ ꯑꯩ ꯈꯟꯅ ꯂꯣꯏꯔꯦ ꯗꯦꯠꯀ ꯈꯪꯅꯗ꯭ꯔꯒꯁꯨ ꯍꯥꯏꯖꯔꯤꯕ ꯍꯣꯏ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯚꯣꯠꯀꯤ ꯃꯔꯝꯗ ꯑꯃꯒ ꯑꯃꯒ ꯍꯨꯟꯅꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯣꯡꯅꯤꯡꯕ ꯈꯣꯝꯖꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯅꯨ ꯍꯥꯏꯔꯣꯏꯗꯧꯕ ꯑꯩꯈꯣꯏꯅ ꯊꯥꯗꯗꯧꯕ ꯑꯩꯈꯣꯏꯅ ꯊꯥꯗꯔꯒ ꯂꯣꯏꯔꯦ ꯍꯥꯏꯖꯔꯤꯕ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯊꯥꯗꯕꯤꯌꯨ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯇꯧꯕꯇꯕꯨ ꯋꯥꯈꯜ ꯈꯜꯂꯒ ꯏꯟꯇꯔꯒꯤꯁꯨ ꯅꯨꯡꯉꯥꯏ ꯑꯥꯎꯇꯔꯒꯤꯁꯨ ꯅꯨꯡꯉꯥꯏ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯊꯥꯗꯕꯤꯌꯨ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯦꯅ ꯍꯥꯏꯖꯒꯦꯅ ꯇꯧꯖꯕꯅꯤ ꯑꯗꯨ ꯊꯧꯔꯝ ꯂꯣꯏꯅ ꯇꯥꯖꯔꯤꯀꯣ ꯑꯣꯖꯥꯁꯦ ꯑꯗꯒꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯟ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯨ ꯐꯖꯅ ꯅꯨꯡꯇꯤꯒꯤ ꯇꯥꯏ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯇꯥꯏ ꯍꯥꯏꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯅꯨꯡꯇꯤꯒꯤ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯊꯧꯔꯝ ꯇꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯂꯤꯕ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯥꯎꯇꯔꯒꯤ ꯃꯁꯛ ꯈꯪꯗꯦꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯥꯎꯇꯔꯒꯤ ꯃꯤꯑꯣꯏꯁꯤ ꯀꯅꯥꯅꯣ ꯚꯣꯠ ꯂꯦꯞꯄꯤꯁꯦ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯦꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯁꯤ ꯍꯩꯔꯣꯛ ꯄꯥꯠ 2 ꯊꯧꯆꯣꯞ ꯂꯩꯀꯥꯏꯗꯩꯅꯤ ꯁꯥ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯏꯅꯥꯎꯆꯥ ꯀꯧꯕꯤꯌꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯇꯅꯦꯅ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯏꯔꯥꯡ ꯊꯣꯛꯄꯗꯣ ꯍꯣꯏ ꯍꯣꯏ ꯍꯩꯔꯣꯛꯇ ꯀꯩꯁꯨ ꯍꯩꯔꯣꯛ ꯂꯣꯝꯗꯥꯅ ꯍꯩꯔꯣꯛ ꯍꯥꯏꯕꯅꯤꯅ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯍꯧꯕꯗ ꯍꯥꯏꯐꯦꯠ ꯑꯗꯣ ꯈꯪꯅꯔꯝꯃꯁꯨꯀꯣ ꯃꯤ ꯈꯔ ꯑꯃꯅ ꯂꯥꯟꯅ ꯍꯥꯏꯗꯤ ꯊꯥꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯐꯤ ꯌꯣꯝꯗꯅ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯗꯨ ꯆꯦꯟꯗꯦꯅ ꯍꯥꯏꯖꯒꯦ ꯍꯥꯏꯅꯤꯗ ꯃꯌꯥꯝ ꯇꯥꯅꯕ ꯆꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯤꯗ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯅ ꯃꯤ ꯂꯣꯏꯅ ꯈꯪꯉꯤꯗ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦꯗ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯔꯥꯃꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯩꯔꯣꯛꯇꯒꯤ ꯀꯣꯜꯁꯦ ꯊꯝꯈ꯭ꯔꯦ ꯇꯥꯟꯅꯗꯕ ꯃꯥꯜꯂꯦ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯡꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯟꯁꯟꯁꯤ ꯇꯧꯕꯤꯗ꯭ꯔꯗꯤꯅꯦ ꯌꯥꯝꯅ ꯒꯦꯞ ꯂꯩꯕꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯀꯣꯜ ꯐꯪꯉꯒ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯁꯤ ꯌꯥꯡꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯕꯤꯕꯀꯣ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯀꯣꯜ ꯇꯥꯟꯅꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯀꯣꯜꯁꯤ ꯇꯥꯟꯅꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛꯁꯨ ꯂꯥꯏꯟꯁꯦ ꯇꯠꯈ꯭रे ꯔꯥꯃꯦꯠ ꯊꯧꯔꯝ ꯇꯥꯕꯤꯔꯝꯃꯒꯗꯤ ꯑꯃꯨꯛꯇ ꯑꯦꯇꯦꯟ ꯇꯧꯕꯤꯌꯨ ꯅꯦꯠ ꯌꯥꯗꯕ꯭ꯔꯥ ꯑꯗꯣꯝꯒꯤꯁꯤ ꯅꯦꯠꯋꯥर्क ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯍꯜꯂꯣ ꯔꯥꯃꯦ ꯑꯝꯇ ꯍꯥꯏꯕꯤꯁꯤ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯊꯝꯕꯤꯁꯤ ꯍꯜꯂꯣ ꯔꯥꯃꯦꯒꯤ ꯋꯥꯐꯝ ꯊꯝꯕꯤꯁꯤ ꯔꯥꯃꯦ ꯀꯣꯜꯁꯦ ꯑꯣ ꯃꯇꯝ ꯁꯥꯔ ꯐꯖꯅ ꯃꯥꯡꯉ ꯂꯩꯔꯦ ꯃꯤꯅꯤꯠ 2-3ꯁꯦ ꯑꯣ ꯁꯥꯔ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥर्क ꯌꯥꯗꯕ ꯃꯥꯜꯂꯦ ꯁꯥꯔ ꯑꯩ ꯋꯥꯍꯩ ꯑꯃꯅꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯒꯦꯗꯅ ꯉꯔꯥꯡ ꯇꯥꯛꯄꯤꯌꯨ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯦ ꯎꯝ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯚꯣꯠꯀꯤꯗꯤ ꯅꯠꯇꯦꯀꯣ ꯁꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯆꯥꯁꯤꯡ ꯂꯤꯡꯖꯦꯜꯗꯤ ꯐꯖꯅ ꯃꯥꯟꯅꯩꯌꯦ ꯀꯗꯥꯏꯗ ꯃꯥꯟꯅꯒꯦ ꯍꯥꯏ ꯀꯥꯟꯗ
ningon chakku bolle fre go telepa ni lar si es no ai ka cha ha ko to bi no ko to da ba yaw san tok sa go ko tok ba suman lingen mana sumai na hayengi deli ma chatkini ai na phiral lam go pair ga ko man ko tum yo na am chatkini lak thuk tu ge ko sa hayengi auda ai khoi gi district manga ai tare impan east west Bisnupur Sawan Pukning Semangai itu lagi baik kau macam macam sing pun thol ga release the phial am bo pai ga di yaw bi lo kau ye chakau udah etok saya guna tok sibol lagi linggen mana tu mana hayeng release dah kau ye district manga itu lagi ba nupi nupa khak temu thopi raga phial am bo pai ga release chat tu sida amuk tu seruk ga view hai nai kau ye Diamond TV yang di channel nào sing adagi wahong radio tabi di channel sing mafamda machin ta khangan jaga na sar ai haja bane release pung kya de kya sakado bano ko I masi amicha ne wa ngang ba ho di chatin hai sa mana wa ngang ba kadai degi phobu chat kada bano haiba mayam de yobiro haiba di yaure o sar kai no le ko ji overbis to hoi au degi chat kadam naiเอาที่กล้วยละท้องจะดีให้อุจจาระท้องนักกล้วยหลักตรงไหนก็แต่มาดูสักก็ว่าปาร์ตี้ก็อินโนมันมีอะไรไอ้เก่าโซ่กันนะจ๊ะเดี๋ยวนี้ไม่เอาโยบิโร่อะไรเราโซ่เลยกันนะโอ้ยเจริญรำเมย์ดูให้จะคิดดูมั้งจ๊ะ thank you รำเมย์ไม่เอาพูดมาโยบิโร่ให้บารมีนะบาร์ตอนตัวนี้ไม่เอานะฮัลโหลเจริญ thank you สัมมานาบาลิงเจนมานาบาว่าขนมมินาซีให้ดี thank you 마탕기 콜라르 고동 사바 피자리 서루가비오 퐁도피오 도모dom수 Hello oh taram luxury thank you please I RK konfna kasar channel no kaide gi kasar degi za RK konung taram luxury tapiu kari wafam habiningi taja ba wafam kya da penjaba poi ando kidi issue se kutamukche kogi election da on a best of tawi ai kasada lejar su manipuri maitai amgang ni ai wasi de ai ju song hajaningi ado ai su comment amtang thamjaning ba dugini sa hajaning mase point la kya ga da akone election boycott tawni ai wasi ai pamje de election sarkar ni Manipur na tawba election nate central election ni masida aina pambado aina jada thajaning bodo aina thadaraga lore asidi aikoi gi sangot pa jabo gi khung jabo amkhak ni asigi mathakta amkamo ja aji mayam boycott tonari ba se release ari ba hayeng shu hajiki mawangi podamamada hayeng se amkom really black Kanoda release kan aise kari pandam de saturina achu magisu ekona koja imai pada saure ga akoi ye haina balai ai saure na chara heline ba ada is charo heline ba amtang hawdok piradi haina khanba amga thana gi halamun gi wari malai bani ko asina hajaning badi akoina ai tawam thokdo ai tawgadabani asida mapan thokna geno lakani kogi se ahing lakne abdo akogi amit shah lakne abduga akone do challenge to bogi kari darkar oge adum do challenge to ruga akoina mai da ajen ba gi ajen ba taroidro adum do tahon janing de Manipur base aisu Manipur machani aina khanjaraga maite machana khanjaraga lejaribani aikona jam chekhinna wa se khon se mi tagin ha bogi mongda kona satkadaba mong ama oiba jam luro ojana de matamudang dai bidna takbidna
yam luba matamni wangang ba yade adu mana akoi khuding mana khanbam thokko matamne aduga challenge tawruga kari afaba orakani challenge tawrudi nangna du tawdi ai du tawne na ma'am orakpa jaba film leidana challenge tawhom thokte akoi di themaga moida hajan nonjaraga maya tawruga nungsiba ulaga akoina aigi khudung chabdo lawgadaba matamne masida hek tawruga imai ben khangde naharon khangde jaha khangde songsan khuding khangde ekta challenge na challenge bai sidi jamna sigi mi jamna tatiba wahya mane ojada hanna mina ngang taragadi noma ngakani ai tinjotara khangani lawai sam nandara khang mujai kurai nandara khang Nuit kani khang kani hanna na dum tawradi tangwan punong se ai gi ituduna nungsiraba ituduna haira bawdai khang mangok ta matang or kani adu mana mi abse adum ba ai Manipur praja sing da ina wafam tang thamjan mobi wani da Thank you so much Ozagi wakalon tambirakpa Mathangi caller damo khudong saba pijage saisagi puningda phawbira wakaloni amana barton tawi amana yaning den haiba tapiri also compliment hai tare ko na pibadi yadrabani hai tare hello yam somoje tamo sina mele ka dige taramuk chare somoje tapiu somoje tamo gi puning yoro na sum ke na sum kra sum pukatra ke tamo sum pa ma puning no phorok ko tamo hoi tapiu lan gi wajdi tamo ko som da su dum Rang su ko awang sa tan tan pu som da su kra ori hai bage zum social media da su mem tan nei pau da su ko na hang da su ko ko si da su dum kra moi se dum mi dum kra phajana dum lai ba ko don nung kai ka ta da dum ui ko ju adu ki matik section na dilai je ta mo ko ji ko li bi so si su yam pha ba hai ba ta ta ko ko maru lai tham lel adu ko song gi ko li ba ko gi imu pangan mi pa bungo ani gi character ko sunga aga le jari ba character da ko shor ani gi character ngaksa ba ta re du na ngasi bokta taigumba moina etek nu dek taigumba torokpa kholakpa kapthar to kholakpa ngasi bokki ona ta mo ko dan bam ji de mi sokpa na ba siba katok pa di ta mo ngasi bokki yaudri haje ba ta re ko shor ji nongdam da gi ko shor na phajana ngak chimbi ba da gi ha ba ta re ta mo ko aduga ko ji ta mo aduga sumai ju Langi boat ki city adum mayam su khana biri mayam na phana munna khandaraga sana phai patti habra phadana khalaga dum apa amra dum pibiu masida mi atopa mana phai mana patti ana hun bagi thabak asi akoi masel adum khana ba haiba ta ta mako masi taw bagi taw busu pamjade taw su taw bi ganu aduga tamo ai ngarang na handagi aina sum akogi maitai gaura maitai mitai kan tamo ko sum ani thopo gi thabksi ai sum khanja bada masi sum wari lai ta sum taja bada akogi ining thau kaino gi pamai bagi matam da akogi satidat go sal sina sanga aga ko torok padgi gaura su maitai jo akogi amatani samane masi da mana sigi matam da gaura haiba maitai haiba khajok piramini ado basu kai bilai matam ni da gaura jo koi kaino ngatani akoi maitai masang atani maitai dharma satpa jo koi maitai masang atani matam ni da ining thau gi matam da gi akoi gi kaino hai ta akoi gi sadidai go saina tawga sembiramba hai ta aduga muk tamo akoi na sum munna khanjaba matam da akoi gi waxing da tamo yone moina sadidai go sat ki matam da sindiram yo mana to birami waxing na je tamo sing je ngau ba ya de na hai ni ba sing ka bok sa ba bok tamo akogi waxing ida waxing changa ti na lo yumdong goding ta mo yong sing ngo holli bani yong tawram bi mo islam mi ko se do yumdong goding gi sing ngo dana tawraga akogi bijari mi hui wale ka na ta mo ko se akoi kaim sa da mo kan bari mi yawi ka su hui wonde hui wali ama tawi ka na hajan birami ba aduga akogi lamta thangjen mi ta akogi lining daw da ngapum baji lining daw di yana pote do sigi poka je lamda thangje nu mitang apum masum iru jadadi patte kaine sadidai go thane to virami ba loine mi bung goding je iru jala ga ngapum masum iru jala ga koi lain dauga sauhanna ba kaido moina silami yo poching je ko gi kano di ama bung na ti ai bata ta mo ko
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯏꯁꯣꯔꯁꯤꯅ ꯁꯥꯎꯅꯕ ꯀꯩꯗꯧꯅꯕꯁꯤ ꯉꯥꯛꯇꯅꯤ ꯁꯤꯟꯕꯤꯔꯝꯃꯤꯁꯦ ꯃꯁꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯁꯨ ꯑꯗꯨꯝ ꯒꯧꯔꯁꯨ ꯐꯩ ꯒꯧꯔꯁꯨ ꯀꯔꯤꯝ ꯈꯨꯟꯕ ꯀꯩꯗꯧꯕ ꯑꯃ ꯂꯩꯇꯦ ꯃꯩꯇꯩꯁꯨ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯩꯇꯩ ꯑꯁꯤ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯗ ꯍꯧꯔꯛꯄꯁꯤ ꯁꯤꯅꯤꯀꯣꯅ ꯈꯪꯉꯛꯄꯗꯒꯤ ꯁꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯂꯣꯏꯅ ꯑꯣꯟꯁꯤꯟꯅꯔꯛꯏ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏ ꯈꯨꯟꯗ ꯃꯩꯇꯩꯗ ꯆꯩꯔꯥꯎꯕꯁꯤ ꯂꯩꯔꯝꯗꯦ ꯀꯌꯥ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯣꯡ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯃꯣꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯧꯔꯗ ꯆꯩꯔꯥꯎꯕ ꯃꯤ ꯀꯩꯁꯨ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯑꯩꯈꯣই ꯁꯨꯝ ꯒꯧꯔꯁꯨ ꯍꯨꯟꯖꯕ ꯅꯠꯇꯦ ꯁꯨꯝ ꯇꯨꯡꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯃꯩꯇꯩ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯅꯤ ꯄꯨꯟꯁꯤꯟꯗꯕꯤꯗ ꯁꯨꯝ ꯇꯞ ꯇꯞꯅ ꯆꯍꯤ ꯆꯍꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯠꯂꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯆꯠꯂꯝꯃꯅꯤ ꯏꯄꯨꯅ ꯆꯠꯂꯝꯃꯤꯅꯤ ꯃꯥ ꯂꯩꯔꯤꯕꯣꯛꯀꯤꯗꯤ ꯑꯗꯨꯝ ꯇꯧꯕꯤꯈꯤꯒꯦ ꯃꯥ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯡꯇꯣꯛꯑꯒꯦ ꯍꯥꯏꯕ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯈꯟꯊꯅꯔꯒ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯪꯁꯤꯟꯅꯔꯛꯄ ꯑꯣꯟꯊꯣꯛꯅꯔꯛꯄ ꯂꯣꯏ ꯌꯥꯎꯅꯔꯛꯏ ꯒꯧꯔ ꯙꯔꯃ ꯆꯠꯄꯁꯨ ꯐꯠꯇꯕ ꯅꯠꯇꯦ ꯂꯣꯏ ꯐꯩ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯂꯣꯏ ꯆꯠꯆꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝ ꯄꯨꯄꯨ ꯍꯣꯏ ꯀꯩ ꯍꯣꯏꯅ ꯆꯠꯂꯝꯕꯅꯤꯅ ꯏꯄꯥ ꯏꯄꯨꯒꯤ ꯁꯨꯝ ꯌꯦꯡꯉꯝꯃ ꯑꯩꯈꯣꯏꯁꯨ ꯄꯨꯄꯨ ꯍꯣꯏ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯩꯇꯩꯗ ꯑꯣꯟꯁꯤꯟꯖꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯨꯟꯗ ꯍꯧꯖꯤꯛ ꯃꯩꯇꯩꯗ ꯆꯩꯔꯥꯎꯕꯅ ꯑꯅꯝꯕ ꯑꯣꯏꯔꯦ ꯒꯧꯔ ꯆꯩꯔꯥꯎꯕꯁꯤ ꯌꯨꯝꯊꯣꯡ 4-5 ꯉꯥꯏꯕ ꯇꯥꯔꯦ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯒꯧꯔ ꯐꯠꯇꯕꯩꯁꯨ ꯅꯠꯇꯦ ꯁꯨꯝ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯆꯟꯗꯣꯜ ꯑꯁꯥꯡꯕꯤꯒ ꯑꯗꯨꯝ ꯊꯤꯟꯖꯔꯝꯃꯤ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯁꯨꯝ ꯈꯪꯉꯛꯄꯗꯤ ꯃꯩꯇꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯈꯪꯉꯛꯄꯗꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯑꯑꯣꯟꯕꯁꯨ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯑꯍꯜ ꯂꯃꯟꯗ ꯍꯪꯉꯒ ꯑꯐꯕꯈꯩꯗꯤ ꯇꯥꯃꯣ ꯒꯧꯔꯒꯤ ꯑꯣꯏꯔꯁꯨ ꯂꯧꯕ ꯑꯗꯨꯝ ꯂꯣꯏ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯃꯣꯀꯣ ꯃꯤ ꯑꯃ ꯍꯨꯟꯕ ꯀꯔꯤꯝ ꯃꯁꯤꯗꯤ ꯐꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯀꯩꯒꯨꯝꯕ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯦꯡꯅ ꯌꯥꯝ ꯍꯩꯗꯅ ꯉꯥꯡꯖꯕ ꯅꯠꯇꯦ ꯁꯨꯝ ꯇꯥꯖꯔꯨꯕ ꯎꯖꯔꯨꯕ ꯁꯨꯝ ꯇꯥꯕꯗꯁꯨ ꯌꯥꯎꯕꯗ ꯎꯕꯗ ꯁꯨꯝ ꯈꯔ ꯍꯥꯏꯖꯕꯅꯤ ꯇꯥꯃꯣꯀꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯙꯔꯃꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯒꯧꯔꯁꯨ ꯒꯧꯔꯅꯤ ꯃꯩꯇꯩꯁꯨ ꯃꯩꯇꯩꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯊꯦꯡꯛ ꯌꯨ ꯁꯣꯃꯖꯤꯠ ꯒꯧꯔꯅ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯌꯥꯝꯕ ꯅꯅꯥꯎ ꯁꯦꯛꯁꯄꯤꯌꯔ ꯊꯦꯡꯅꯖꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯦꯛꯁꯄꯤꯌꯔ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯂꯣꯛ ꯈꯔ ꯇꯧꯒꯦ ꯇꯧꯏ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯑꯝꯒꯅꯤ ꯃꯌꯥꯝꯅ ꯃꯁꯤꯒꯤꯗꯃꯛꯇ ꯁꯦꯛꯁꯄꯤꯌꯔ ꯌꯥꯝ ꯂꯨꯕꯁꯤ ꯍꯧꯖꯤꯛ ꯂꯣꯛ ꯑꯃꯈꯛ ꯇꯧꯔꯤ ꯂꯣꯛ ꯇꯧꯕꯁꯤ ꯂꯣꯛ ꯇꯧꯈ꯭ꯔꯒꯗꯤ ꯌꯥꯝ ꯌꯥꯡꯅ ꯐꯧ ꯌꯥꯗꯕꯒꯨꯝꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯝ ꯂꯣꯛ ꯌꯥꯝ ꯊꯨꯡꯅꯩ ꯌꯥꯝ ꯆꯦꯛꯁꯟꯕꯤꯌꯨ ꯍꯣꯏ ꯑꯩꯁꯦ ꯉꯔꯥꯡ ꯐꯦꯟ ꯈꯔ ꯊꯥꯕ ꯃꯣꯏ ꯑꯉꯥꯡ ꯑꯅꯤꯁꯤꯡ ꯏꯆꯥ ꯅꯨꯄꯤ ꯏꯆꯥꯅꯨꯄꯥꯁꯤꯡ ꯌꯦꯁ ꯐꯦꯟ ꯊꯥꯕꯁꯦ ꯑꯩꯗꯤ ꯑꯦꯂꯔꯖꯤ ꯇꯧꯕ ꯌꯥꯗꯦꯕ ꯑꯣ ꯑꯁ ꯇꯧꯔꯤ ꯍꯧꯖꯤꯛ ꯏꯁꯥꯅ ꯖꯣꯇꯣꯟ ꯇꯧꯔꯒ ꯄꯦꯔꯨꯛ ꯃꯍꯤ ꯊꯛꯇꯅ ꯇꯧꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯃꯣꯠ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯂꯨꯔꯤ ꯍꯌꯦꯡꯃꯛ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯏꯕꯅꯣ ꯂꯥꯟ ꯈꯥꯝꯕ ꯂꯥꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯅꯩꯁꯨ ꯅꯩꯅꯔꯤꯀꯣ ꯏꯌꯥꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯀꯩꯅꯣꯗ ꯀꯔꯤ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯁꯦꯝ ꯁꯥꯗꯅ ꯇꯧꯔꯤ ꯍꯥꯏꯁꯤ ꯌꯥꯝ ꯐꯩ ꯃꯥꯒꯤ ꯀꯩꯅꯣꯅꯦ ꯃꯥꯒꯤ ꯔꯥꯏꯠꯅꯦ ꯂꯥꯛꯐꯝꯁꯨ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯟꯅꯗꯤ ꯍꯣꯠꯅꯔꯒꯁꯨ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯩꯅꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯅ ꯍꯥꯏꯔꯝꯃꯦ ꯃꯆꯨ 8ꯀꯤ ꯐꯤꯔꯥꯜ ꯄꯥꯏꯔꯝꯕꯗோ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯔꯇꯤꯒꯤ ꯐꯤꯔꯥꯜ ꯄꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯄꯥꯏꯅꯕ ꯑꯗꯨꯝ ꯎꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅꯁꯨ ꯈꯟꯅꯅꯤꯡꯉꯥꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯩꯅꯗꯕꯁꯨ ꯌꯥꯗꯦ ꯉꯁꯤꯃꯛ ꯃꯤꯁꯤꯡ ꯑꯣꯏꯈ꯭ꯔꯤꯕ ꯂꯩꯈꯤꯗ꯭ꯔꯤꯕ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯒ ꯗꯦꯠ ꯕꯣꯗꯤ ꯐꯪꯗ꯭ꯔꯒꯗꯤ ꯃꯁꯥꯒꯤ ꯀꯥꯟꯅꯕꯁꯨ ꯐꯪꯗ꯭ꯔꯤꯕ ꯒꯨꯔꯨꯃꯌꯨꯝ ꯕꯣꯅꯤ ꯁꯔꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯃꯥꯅ ꯖꯨꯟꯒꯤ ꯇꯥꯔꯤꯛ 6ꯇ ꯃꯥꯏ ꯃꯆꯥꯁꯦ ꯊꯣꯛꯈꯤꯕꯅꯤ ꯀꯩꯒꯨꯝꯕ ꯖꯨꯟꯒꯤ ꯇꯥꯔꯤꯛ 6 ꯐꯥꯎꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯍꯟꯗ꯭ꯔꯕ ꯑꯗꯨꯒ ꯊꯤꯕꯤꯗ꯭ꯔꯒꯗꯤ ꯑꯩ ꯑꯃꯗꯤ ꯃꯥꯏ ꯃꯆꯥꯗꯨꯅ ꯊꯅꯝꯕ ꯃꯁꯨ ꯍꯥꯏꯇꯥꯔꯦ ꯌꯥꯎꯔꯒ ꯄꯦꯇ꯭ꯔꯣꯜ ꯃꯩ ꯊꯥꯖꯤꯜꯂ ꯁꯤꯅꯤꯒ ꯍꯥꯏꯔꯛꯏꯁꯦ ꯏꯌꯥꯝꯕ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣꯏꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯁꯨ ꯍꯥꯏꯍꯩꯗꯕꯕꯨꯗꯤꯅꯦ ꯑꯗꯨꯕꯨ ꯍꯤꯡꯕꯒꯤ ꯃꯔꯤꯛꯇꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯩꯔꯛꯇ꯭ꯔꯗꯤ ꯃꯤꯑꯣꯏꯕꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯏ ꯑꯗꯨꯒ ꯅꯥꯔꯛꯑꯒ ꯏꯁꯥꯅ ꯏꯁꯥꯕు ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯃꯥꯘꯥꯠ ꯇꯧꯅꯤꯡꯕꯒꯤ ꯆꯥꯡꯗꯨꯐꯥꯎ ꯂꯥꯛꯑꯦ ꯍꯥꯏꯁꯤꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯊꯣꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯍꯌꯦꯡꯒꯤꯁꯤꯗꯩꯗ ꯑꯣꯛꯄꯤꯕ ꯂꯥꯛꯄ ꯌꯥꯎꯕꯤꯕ ꯃꯌꯥꯝꯅ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯂꯥꯟꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯍꯟꯅꯕ ꯕꯣꯠꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯍꯥꯏꯗꯨꯁꯨ ꯀꯔꯣꯝ ꯁꯥꯏꯠꯇꯩꯅꯣ ꯑꯗꯨꯃꯛ
ꯁꯨ ꯑꯃꯗ ꯐꯖꯩ ꯑꯗꯨꯒ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯍꯧꯔꯒ ꯃꯣꯏ ꯃꯤꯁꯤꯡ ꯑꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯁꯤꯒꯤꯕꯗꯨꯁꯤꯡꯗꯨꯗꯤ ꯐꯔꯦ ꯀꯥꯟꯅꯕ ꯈꯤꯇꯪꯗꯁꯨ ꯐꯪꯉꯦꯕ ꯃꯤꯁꯤꯡ ꯑꯣꯏꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯐꯣꯇꯣꯐꯥꯎꯗ ꯄꯥꯏꯔꯒ ꯑꯃꯨꯛꯇꯗꯤ ꯊꯤꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯐꯥꯎꯅ ꯉꯁꯤ ꯃꯤꯁꯤꯡ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯕ ꯁꯦꯟꯇꯔ ꯃꯈꯣꯏꯅꯗꯤ ꯀꯩꯁꯨ ꯈꯪꯉꯝꯗꯧꯁꯨ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯃ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯅ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯒꯨꯔꯨꯃꯌꯨꯝ ꯕꯣꯅꯤ ꯁꯔꯃꯒꯤ ꯃꯃꯥꯅꯒ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯑꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯋꯥꯡꯃꯗ ꯍꯥꯏꯔꯛꯑꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯨꯒ ꯉꯔꯥꯡꯃꯛ ꯅꯍꯥꯟꯃꯛꯇ ꯀꯥꯞꯅꯔꯛꯇꯅ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯤꯁꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯑꯩ ꯁꯨꯝ ꯊꯝꯖꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯤ ꯏꯌꯥꯝꯕ ꯊꯥꯒꯠꯆꯔꯤ ꯁꯦꯛꯁꯄꯤꯌꯔ Hello. Hello. Taram Luxury. Sar ngasi si am nungai bam thengnarek ko ai bazar da lei ba chachari lai katnaba ada kai sampat lai yembi se madu sorap ojadra phiro ojadra khamde boko ada jidai jo akoi dukan sidi sorap to su phiro do su phiron ko lik kari kra dum hap nei dana sa ada ngasi gi sina ne u sa se ada na makong se yomaga adu oina loin hapagi wani se ꯑꯗꯩꯗ ꯑꯩꯅ ꯈꯟꯖꯔꯤꯅ ꯉꯁꯥꯏꯒꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯖꯔꯛꯏꯕ ꯎ ꯆꯥꯗꯣ ꯊꯥꯕꯤꯒꯗ꯭ꯔꯥ ꯊꯥꯕꯤꯔꯣꯏꯗ꯭ꯔꯥ ꯁꯤꯅꯦ ꯑꯃꯨꯛ ꯈꯟꯖꯔꯤꯁꯦ ꯑꯗꯨꯅ ꯊꯥꯕꯤꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪꯗꯪ ꯑꯣꯏꯔꯁꯨ ꯁꯦꯞ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯥꯔ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯊꯥꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯣꯜ ꯂꯤꯛ ꯌꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨ ꯌꯦꯟꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯖꯗꯦ ꯑꯗꯨꯒ ꯁꯥꯔꯒꯤ ꯇꯌꯥꯏꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯉꯒ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯊꯝꯖꯔꯒꯦ Thank you. Mahesh Thaunawjam unabagi tapire ID amana tapirakpa ID je Maitai tribe na thokpor male amase mayek se karini no ingonda di computer din mayek se thoktre Mahesh kakana te loin bakhai BJP gi shodom loin bakhai mari leina basingda dum loi haijare adubu election no mitarungni khakta ngaisilakpa matam naksilakpa maram oraga हारिबसी मतम से दुगी मतिक चिन हाइगद्रा मतम से पीब ngamnaraktab yawi ado akhoi gi mai thong adum lai hangtok sei hai tare ko ado moni ya bira ga de khoi gi loni ya hai tare hojik su matam lai lak pi gi hari ke su kai ba laite ado haibada matam sangda dana matam piraktab dudi madu madi khoi nga pi tare hello sir TV ra radio ra ma kitang sound kitang lai thabisi ba Sarai samthong elangom lekai dagi Sumitra ai jau jise juri mamdala jari ko sa hoi ado akoi kena to bogi sa je kata ina thagal sa ge na tau jarai ba yam thagal economy nu siroi sa gi instagram tayai yam na taki keno mapan suba keno to indang na bogi do yam na phajagre sa aina haini सा कमाई कमाई तौरगा थोक्लाई जानो याम दिना फजबा हाय तारेने याम लौसिंग ओइबे याबा याम ओइजेबा हाय तारे होय अदुना मतुंग जो हेना केनो तौबिरको ओइसनो दे इमा होइनाजु फोन जेमका तौ आइदि कया तौ दे सा हाय को होय दे मा होइगि दजु सुंगा कोथा बा हाय तारे मोइजु कइनो दे येंगेबा मोइजे आइ Pomda. Aduh mana lak ai lak ko ma som harau bai ai diamond donor da yau ya ha da ki khang bani na yang ngai ja bai ta sa ene diamond donors ki mi ma thengna badala bi da noi diamond gi tu bo ga na mi na wa kalak podo khoi gi member mani na ko hoi ada nang lai ji yam nungai jare ima je hai ni yam nungai jare ai je James ta keno to dana pesa kata pangi to boje to bom mama khang dana lairam mini hai bang sa ji
ꯑꯩꯅ ꯀꯌꯥꯅꯣ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤꯗꯣ ꯏꯃꯥ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯥꯞꯄꯒ ꯂꯣꯏꯔꯦꯗ ꯀꯩꯝ ꯋꯥꯔꯨꯅꯣ ꯑꯗꯨꯒꯤꯗꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ 500ꯗꯣ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯁꯦ ꯗꯥꯏꯃꯟ ꯗꯣꯅꯔꯒꯤ ꯑꯣꯏꯅ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯈꯨꯟ ꯉꯥꯛꯄꯒꯤ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯃꯈꯟ ꯃꯈꯟ ꯂꯩꯗꯅ ꯃꯥꯏ ꯄꯦꯠꯇꯣ ꯑꯗꯨꯒꯤ ꯍꯥꯏꯕꯗꯨꯗ ꯗꯥꯏꯃꯟ ꯗꯣꯅꯔꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤꯗꯃꯛꯇ ꯑꯣꯏꯕꯤꯌꯨꯅ ꯏꯃꯥꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯣ ꯀꯥꯞꯆꯔꯛꯏꯗꯣ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇꯤ ꯌꯥꯎꯕꯤꯒꯗꯧꯔꯤꯔꯕ ꯌꯥꯎꯗꯅ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ ꯌꯥꯎꯔꯕꯅꯤ ꯍꯥꯟꯅ ꯍꯥꯟꯅꯗ ꯆꯦꯡ ꯆꯥꯛꯀ ꯍꯥꯟꯅ ꯑꯣ ꯍꯥꯟꯅ ꯄꯥꯡꯖꯈ꯭ꯔꯕꯅꯤ ꯃꯤ ꯃꯌꯥꯝ ꯁꯦꯔꯦꯜ ꯅꯝꯕꯔꯒ ꯂꯣꯏ ꯂꯩ ꯃꯤꯡꯒ ꯂꯣꯏ ꯂꯩꯈ꯭ꯔꯦꯕꯀꯣ ꯂꯩꯒꯔꯦ ꯆꯍꯤ ꯑꯃꯒꯤ ꯄꯦꯠꯀ ꯂꯣꯏ ꯇꯧꯊꯣꯛꯆꯈ꯭ꯔꯕꯅꯦꯕ ꯏꯃꯥꯁꯤꯒꯤꯗꯤ ꯌꯥꯎꯕꯤꯕ ꯏꯃꯥꯁꯤꯒꯤ ꯃꯤꯡꯅ ꯀꯩꯅꯣ ꯌꯦꯡꯈꯣꯝ ꯁꯅꯥꯊꯣꯏ ꯌꯦꯡꯈꯣꯝ ꯁꯅꯥꯊꯣꯏꯅꯦꯕꯀꯣ ꯍꯥꯟꯅꯒ ꯉꯁꯥꯏ ꯃꯣꯏ ꯉꯥꯎꯔꯤꯅꯤ ꯆꯠꯇꯅ ꯃꯣꯏꯁꯦ ꯍꯥꯟꯅ ꯆꯠꯇꯅ ꯈꯣꯠꯇꯅꯒ ꯃꯣꯏ ꯑꯣꯀꯦ ꯆꯦꯡ ꯑꯣꯀꯦ ꯆꯥꯛ ꯀꯩꯅꯣꯒꯤ ꯈꯨꯟ ꯉꯥꯛꯄꯒꯤꯒ ꯌꯥꯝ ꯍꯥꯞꯆꯈꯤꯕꯅꯦ ꯏꯃꯥ ꯍꯣꯏꯗꯣ ꯍꯣꯏ 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 ꯑꯩꯁꯦ ꯆꯠꯊꯣꯛꯆꯔꯒꯅꯤ ꯇꯧꯔꯛꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯇꯤꯚꯤꯗꯨꯒꯤ ꯃꯅꯤꯟꯗꯨ ꯌꯥꯔꯔꯣꯏꯅ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯄꯦꯛꯀ ꯇꯌꯥꯏꯁꯨ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯇꯥꯖꯩ ꯂꯥꯏꯐꯇꯗꯤ ꯀꯌꯥ ꯆꯪꯕ ꯉꯝꯖꯗ꯭ꯔꯦꯀꯣ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯀꯩꯅꯣ ꯇꯧꯕꯒ ꯃꯄꯥꯟ ꯄꯥꯡꯗꯨꯅ ꯑꯩꯅ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯩꯅ ꯇꯥꯟꯖꯥ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯌꯥꯎꯖꯩꯕ ꯁꯥꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯊꯦꯡꯛ ꯑꯗꯨꯒ ꯌꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯣ ꯊꯦꯡꯛ ꯃꯇꯨꯡꯗꯁꯨ ꯌꯨ ꯍꯦꯟꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯝꯗ ꯆꯥꯟꯁ ꯄꯤꯖꯔꯒꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯋꯥ ꯑꯅꯥꯒꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯗꯁꯨ ꯌꯥꯎꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯗꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯥꯏꯁꯀꯣꯝ ꯀꯣꯠꯂꯒ ꯌꯦꯡꯕꯤꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯧꯔꯝ ꯌꯥꯎꯕꯤꯕ ꯂꯣꯏꯅꯅ ꯍꯥꯟꯅꯗꯒꯤ ꯗꯣꯅꯔ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯂꯩꯕꯤꯔꯝꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯑꯩ ꯕꯤꯂꯥ ꯑꯣꯏꯕꯝꯅꯦ ꯁꯥꯔ ꯁꯤ ꯄꯦꯟꯇꯛ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯇꯧꯅꯤꯗ ꯌꯥꯅꯤꯌꯦ ꯁꯪꯇꯛ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ ꯁꯥꯔ ꯉꯔꯥꯡꯒꯤ ꯌꯥꯝꯕꯨꯡ ꯑꯥꯔꯇꯤꯀꯜꯁꯨ ꯎꯅꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯀꯣ ꯑꯗꯨ ꯊꯧꯔꯝꯗꯣ ꯈꯤꯇꯪ ꯇꯦꯟꯃꯟꯈꯔꯦ ꯍꯣꯏ ꯑꯗꯨ ꯃꯇꯝ ꯐꯪꯖꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯈꯤꯇꯪ ꯄꯦꯟꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯀꯦꯟꯗꯤꯗꯦꯠ ꯑꯇꯩ ꯑꯇꯩ ꯁꯨꯝ ꯋꯥ ꯉꯥꯡꯕ ꯇꯥꯕꯒ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯉꯥꯡꯕ ꯇꯥꯕꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯁꯥꯗ ꯅꯥꯄꯟ ꯂꯩꯇꯦ ꯏꯒꯣ ꯌꯥꯎꯗꯦ ꯃꯉꯣꯟꯗ ꯌꯥꯝ ꯁꯤꯡꯄꯜ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯇꯩꯒ ꯉꯥꯡꯕꯒ ꯃꯥꯟꯅꯗꯕ ꯑꯃ ꯌꯥꯎꯔꯤꯕ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯀꯣ ꯑꯗꯨꯃ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯃꯥ ꯚꯣꯠ ꯀꯥꯕ ꯀꯥꯗꯕ ꯃꯥ ꯄꯩꯁꯥ ꯄꯥꯏꯖꯕ ꯄꯥꯏꯖꯗꯕꯒꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯃꯥꯒꯤ ꯃꯤ ꯑꯃꯒꯤ ꯎꯅꯕꯒꯤ ꯃꯥꯏꯅ ꯎꯅꯕꯒꯤ ꯑꯩꯁꯦ ꯂꯣꯏ ꯇꯥꯔꯕꯅꯦ ꯁꯥꯔ ꯑꯇꯩ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗꯁꯨ ꯀꯣ ꯑꯗꯣ ꯃꯥꯒꯤ ꯎꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯌꯥꯝꯅ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯁꯥꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯥꯔ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯒꯥꯝꯗꯨꯃꯗꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯥꯏ ꯃꯃꯤꯠꯇꯤ ꯇꯥꯒꯤ ꯃꯄꯤꯗꯨ ꯑꯗꯨ ꯇꯧꯁꯟꯅꯕ ꯃꯄꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯄꯤꯅꯤ ꯁꯥꯔ ꯃꯥꯅ ꯂꯩꯕꯥꯛ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯇꯧꯔꯤꯕꯁꯦ ꯃꯥꯅ ꯔꯤꯌꯦꯜ ꯍꯤꯔꯣꯒꯤ ꯐꯤꯂꯝ ꯍꯤꯔꯣꯗ ꯅꯠꯇꯅ ꯔꯤꯌꯦꯜ ꯍꯤꯔꯣꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗꯗꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯁꯥꯔꯒꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩꯔꯦ ꯅꯍꯥꯟꯒꯤ ꯌꯨꯝꯊꯪꯅꯕꯒꯤꯗꯨ ꯅꯨꯡꯉꯥꯏꯅ ꯉꯔꯥꯡ ꯀꯃꯦꯟ ꯄꯤꯔꯛꯄꯗ ꯁꯥꯔꯅ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯅꯍꯥꯟꯒꯤ ꯅꯨꯡꯉꯥꯏꯇ ꯍꯥꯏꯕꯒꯤ ꯌꯥꯎꯈꯤꯕ ꯉꯔꯥꯡꯁꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯠꯂꯦ ꯉꯁꯤꯒꯤꯗꯤ ꯍꯧꯔꯛꯇ ꯉꯥꯏꯔꯕꯅꯤꯅ ꯁꯥꯔ ꯅꯨꯡꯉꯥꯏꯕꯗோ ꯑꯩ ꯄꯤꯡ ꯂꯥꯎꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯒꯤꯗꯨꯅ ꯇꯥꯕ ꯂꯣꯏꯊꯣꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯑꯁꯨꯛꯀꯤ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯇꯪ ꯃꯌꯥꯝꯅ ꯑꯩꯁꯨ ꯍꯥꯏꯖꯒꯦ ꯈꯟꯖꯔꯝꯃꯦ ꯅꯍꯥꯟꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯝ ꯅꯍꯥꯟꯒꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯣꯏ ꯍꯥꯏꯗ꯭ꯔꯅꯦ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯗ ꯍꯧꯖꯤꯛꯀꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯁꯥꯔ ꯑꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯇꯦꯡ ꯈꯤꯇꯪꯒ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯃꯥꯡꯁꯤꯗ ꯑꯩꯅ ꯅꯍꯥꯟꯁꯦ ꯃꯍꯥꯕꯂꯤ ꯁꯨꯝ ꯆꯠꯆꯕ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯗꯦꯀꯣꯔꯦꯁꯟ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯈꯪꯖꯗꯦꯀꯣ ꯍꯧꯖꯤꯛ ꯏꯅꯥꯎ ꯁꯦꯁꯄꯤꯌꯥꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯗꯤ ꯈꯪꯉꯛꯄꯩ ꯋꯥꯅꯤꯀꯣ ꯁꯥꯔ ꯑꯗꯣ ꯑꯩ ꯀꯩꯒꯤꯅꯣ ꯍꯪꯉꯨꯗꯦꯕ ꯌꯥꯝ ꯐꯖꯅ ꯁꯦꯝꯍꯧꯔꯒꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯉꯁꯤꯁꯨ ꯆꯠꯂꯦꯕ ꯑꯗꯣ ꯀꯅꯥꯒꯤꯅꯣ ꯀꯩꯅꯣ ꯑꯩ ꯈꯪꯉꯨꯗꯦ ꯑꯗꯣ ꯃꯥꯏꯗꯣ ꯁꯥꯔ ꯀꯩꯅꯣ ꯂꯥꯛꯄꯒꯤꯅꯦ ꯍꯥꯏꯔꯣ ꯑꯗꯨꯕꯣ ꯑꯣ ꯐꯔꯦ ꯁꯥꯔ ꯑꯗꯨꯝꯇꯪ ꯈꯪꯖꯒꯦ ꯇꯧꯕꯅꯦ ꯐꯔꯦ ꯊꯝꯃꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯄꯨꯔꯅꯤꯃꯥ ꯁꯦꯔꯥꯝ ꯂꯪꯊꯕꯥꯜ ꯂꯦꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯨꯄꯥ 200 ꯌꯧꯖꯔꯦ ꯉꯁꯥꯏ ꯂꯥꯏꯞ ꯆꯥꯠꯇ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯌꯥꯝ ꯁꯦꯟ ꯀꯥꯞꯈꯤꯕ ꯑꯗꯨꯝ ꯌꯥꯎꯔꯗꯤ ꯁꯤꯒꯤ ꯀꯥꯞꯈꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯍꯥꯏꯗꯅ ꯍꯥꯏꯗ꯭ꯔꯤꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯅꯣꯜꯂꯛꯆꯔꯤ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7ꯗ
अखनबा सिंगर ऑफ द वीक बी कुंजबेरी शर्मा सरोखाइबम ओमोनी रीना सापम अहुमसी लेजगनी मैम सोयदन सरुगाबियो करिगिदमतो नकुन गाफसिंगिदम लोइना आर्टिस्ट सिंगिदम पांगथोकसब थोरम हेलो हेलो सर तरामुक्सरी मिंगल इफंगाबियो सर आई को खोंगिलिता मखोंदगी खंजारान तोगे सर असी नहान बरो कॉल सिबो ममांगदसु फंगजगरे सर अदुगा दाम सिगी चैनल संतोक्तिङै ममांगदा फंगेबदो इंस्पेक्टर तयाजे कुइना तारुदे दो नहान खेरेन ngasi hafta mukti suramani sar akoigi sigi channel je chauwe ba khara adu duga akoigi nungdang mai ga loina ma khara ka mai muthala matung da di khara kheng na ta je ba adu atai ju loi taw ba hala thini sar ai adu mai nung khara muthala ga di ya ba adu sumai yang minase hayeng je khoi antenna sem gani aduna hayeng di थौरम से अयुक्त की है बतारे अयुपुंग तरे निपान तैयारी फौदी नंगदों माले अहान बथाब से अदुदगी कोई अयुक की थौरम दी रेडियो से चैनल थाजर रोय मैम रेडियो दा ताबिरिब सिंह मैम पुनमोना 90.0 की ताबिरिब सिंह करिगिनो हाय कने कोई हायेंग एंटेना सेमजगनी मसी सेमलब मतुंग दा खितंग फबरे यंग मिनसी मसीदा मुग याद्रगा सोमुक सेमजखिने दुबु हायेंग सेमनी हायबो फम से मतंग थमजगे करि लाय हायबदु यंग मिनसी सर अदुगा अतोपा मन कोई सिगी छौबुदी छौवे जो कोई फोन दा सुम मरंग मक्ता कोई जो दुम नुंगदांग दा गुम्बा ताय अदुगा फोन जे कोइना तोइना पारगा तादबनिना अतोपा प्रोग्राम जे मया ताय अदुगा कोई हाना कोई अहल लोन हाय तारे कोई फोन बायबदा खरा कनो हाई तब हाय दा कोई इमा कोई जो आदा फोन बायबा हाइतेना प्रोग्राम दी लोइना मक्ताय बसा अदो अदुमाइना इमा ओइना ताबा खोबदा अहल लोन ये इसई प्रोग्राम जी मोइना याम हराउना ताबा हाय तारे अदो मोइना दी इसई जे सम नी दा तारागा मोइना दी हे प्रोग्राम जे पारागा फोन नुं पाइबा हितबनिना सम ताबा सरुक तोइबा दो अइना अकोइ इमा दुगी सम खल्लगा डायमंड दा कोई अवाना हाबदी लेलेकेम दा वरो अतै दा वरो सम मतेंग मरम था खुदी नि ngamdraga जो मतेंग हाकेना अइना इमा दा हाइबा अदो सिगी थागी अकाउंट जे अइना खंगदबनिना अदो अकाउंट जे अइना कोई सिगी नकना बा हाय तारे था वइना इमा थमती ना हाबदो अदुगा अकोइगा दी खरा नकनारे नकना दनाइना नो अकाउंट नंबर हंगे बस इमो इनीदगी अदुदो अइना अकाउंट हापजा हौदरे दो होरेन सा सिगी प्रोग्राम इनीदगी दुम हंगागा अकाउंट हापजागेना तवनि सा याम नुंगाइजे सरुगाबियो दुम मतेंग खतंग हाय तारे यामसु यामद्रसु को ngasi su numidang pung tare taw matam मैम सरुगाबियो ngasi gisi bi konjabari legani मैम sei khanbiyo aduga tabiyo sei su मैम support su tawbiyo aduga tawjagadori se tagi nate khunga pusingi neba aduga artist sing laiba sing do moisu kitang kitang phangjaba haiba tare haidi artist sing jo ji sei numai chatte lila chatte ko sida ai sida lairiba artist sing lai sing ngasi na guitar khongba mo oini mathangi thorom dadi atop guitar khongba mo heneba pungeba ma mo oini mayan tuyan yanaraga haitare orchestra team amabu yokhatpa khakna taba hek leiriba dune chinau sing phajana isai chatpa sing mayam aduma khode su pau pibirak payani maru pangsina so mathangi dadi ai pet drum thinjage gaina haira su ya phajana dum isai chatpa professional ge haitare masi sindok sinjin dorgan hingana bohona doini aduga stegi lakpoduna ai koi khuna pa sing mateng pangdoini adu kaisu kaiba leite imadu gi mingda lupa 10 dang warsu kondang warsu angambada pibibadane kali imta kaiba leite koi thonglaw na hong dokche सोयदन इमा सुमति दगी तोर लोबिरगा थाबिर सुयाय हेबो अफम थमजगे अतै करि चितब लैबिरि सिन लोबिरब्रा सारै मतुंग दमुक तौजरगे थमजरे थैंक यू थाचरे खोइरोम रोबिन्द्रो आइना सु चनी दं कापसखिबनी खुनगा पगि ओबियोना तापेरे रोबिन्द्रो थाचरे यारगदि आई मरोल म इसन बदि लैरे बंगसिगि लाउथोकदबा अद करिगुम चितब यावरसुको मयामना सोयदन होरेन मेसेज अमु तौबिरो हयेंगि दं लाउथोकजगे मरमदी जीपे दा कापकपनिना आइना उदबसु दुम यावेबा आई जीपे दा कना पैसा कापैनोना येंगा लैतेबा अदन मयामना स्क्रीनशॉट कुंबा पीबीगे बोरदी याम नुंगाइजगनी अदुगा हाइबिरपगि सब नुंगाइजै लुपा चनी याम खरजानी अदो तराम नोक्सरी हेलो सारै मिं प्रमोट को सिंगामी मखा सन बुकिं पान दगिन खा ओजा प्रमोट तराम नोक्सरी थोरम सरुग याबिरक तो याम कुइरे तापियो करि हाबे
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯀꯣ ꯍꯣꯏ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯀꯃꯦꯟꯁꯦ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯚꯣꯠ ꯀꯅꯥꯗ ꯄꯤꯕꯤꯒꯅꯤ ꯑꯩ ꯈꯪꯗꯦꯗ ꯑꯃꯠꯇꯗ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯄꯤꯔꯔꯣꯏꯗ ꯍꯥꯏꯕꯗꯨ ꯌꯥꯝ ꯌꯥꯝꯃꯦꯕ ꯌꯥꯎꯔꯤꯁꯦ ꯑꯩꯗꯤ ꯚꯣꯠ ꯄꯤꯅꯤꯡꯗ꯭ꯔꯦꯗ ꯄꯤꯖꯔꯔꯣꯏ ꯑꯗꯨ ꯇꯧꯔꯔꯣꯏꯅ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯁꯦꯡꯅ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯤꯍꯟꯅꯤꯡꯉꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯕ ꯃꯔꯝꯗꯤ ꯃꯣꯏꯅ ꯅꯍꯥꯟꯅꯤ ꯀꯞꯄꯤꯕ ꯂꯥꯎꯔꯤꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯗꯨ ꯀꯔꯝꯕꯗ ꯄꯤꯔꯒ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯇꯪ ꯂꯧꯕꯤꯌꯨ ꯅꯥꯟꯊꯣꯛꯍꯟꯕꯤꯒꯅꯨꯅ ꯍꯥꯏꯖꯅꯤꯡꯉꯦꯀꯣ ꯑꯗꯒꯤ ꯑꯃꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯃꯤꯗ ꯊꯣꯛꯏꯕ ꯗꯤꯁꯄ꯭ꯂꯦꯁ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯁꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯕ ꯉꯝꯕ ꯑꯗꯒꯤ ꯃꯐꯝ ꯃꯐꯝꯗ ꯍꯟꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯕ ꯉꯝꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯗ ꯄꯤꯒꯅꯤ ꯑꯃꯨꯛ ꯍꯥꯏꯔꯤꯑꯕ ꯑꯗ ꯃꯗꯨꯗ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯗ ꯚꯣꯠꯇꯨ ꯄꯤꯔꯁꯤ ꯃꯥ ꯍꯟꯖꯤꯟꯕ ꯉꯝꯃꯦ ꯇꯧꯕ ꯉꯝꯃꯦ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯕꯨꯗꯤ ꯃꯅꯤꯄꯨꯔ ꯍꯥꯟꯅꯒꯤꯗ ꯃꯍꯨꯠꯇꯨ ꯇꯥꯔꯦꯕ ꯍꯥꯟꯅꯒꯤ ꯃꯍꯨꯠꯇꯩꯁꯨ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯑꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯍꯧꯅꯦꯕ ꯑꯗ ꯑꯩꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯑꯩꯅ ꯄꯥꯝꯖꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯐꯝ ꯃꯐꯝꯗ ꯍꯟꯖꯤꯟꯕꯗꯨꯁꯨ ꯄꯥꯝꯖꯩ ꯅꯝꯕꯔ 1 ꯗꯦꯟ ꯅꯝꯕꯔ 2ꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯕꯗꯣ ꯃꯗꯨꯃꯒ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯟꯕꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯋꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯔꯗꯤ ꯍꯦꯟꯖꯥꯡ ꯌꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯅꯤꯁꯤꯃꯇꯪ ꯂꯣꯏꯅꯕ ꯄꯥꯝꯖꯩꯌꯦꯕ ꯀꯃꯦꯟ ꯃꯌꯥꯝꯒꯤ ꯚꯣꯠꯀꯤ ꯃꯇꯥꯡ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯑꯅꯤꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯈ꯭ꯔꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯥꯡꯄꯣꯛꯄꯤꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡ ꯆꯤꯡ ꯑꯁꯤꯁꯨ ꯀꯥꯡꯄꯣꯛꯄꯤ ꯆꯤꯡꯁꯤꯜꯂꯦ ꯋꯥꯔꯤꯕꯨ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯝꯃꯦꯕ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯦꯟꯗꯤꯗꯦꯠ ꯍꯟꯗꯛ ꯂꯥꯛꯀꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯔꯒ ꯑꯐꯕ ꯏꯝꯐꯥꯜꯁꯤ ꯌꯥꯝ ꯆꯥꯎꯅ ꯑꯗꯒꯤ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯁꯨ ꯆꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯐꯖꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯩꯈꯣꯏ 53 ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏꯅꯃꯛꯁꯤ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯅꯕ ꯑꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯨ ꯁꯦꯝꯍꯟꯖꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯚꯣꯠꯁꯤ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤ ꯍꯥꯏꯔꯗꯤ ꯇꯁꯦꯡꯅ BJP ꯁꯤꯃꯗꯤ ꯄꯤꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯄꯤꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯇꯗꯤ ꯄꯤꯅꯤꯡꯉꯦ ꯑꯗꯨꯕꯨ ꯀꯪꯒ꯭ꯔꯦꯁꯁꯤ ꯃꯌꯥ ꯈꯔ ꯆꯧꯅ ꯎꯏꯌꯦꯕ ꯕꯤꯃꯣꯟꯁꯦ ꯑꯗꯨ ꯆꯧꯕꯗꯨꯒꯤ ꯈꯤꯇꯪꯈꯛ ꯈꯟꯕꯒꯤ ꯋꯥꯗꯅꯤ ꯑꯗꯨꯕꯨ ꯄꯤꯅꯤꯡꯉꯦ ꯃꯉꯣꯟꯗꯁꯨ ꯑꯗꯨ ꯑꯃꯨꯛꯁꯨ ꯈꯟꯈꯤꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯝꯖꯔꯒꯦ ꯊꯦꯡꯛ ꯌू ꯗꯦꯕꯖꯤꯠ ꯔꯦꯗꯤꯑꯣ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏ ꯗꯦꯕꯖꯤꯠ ꯑꯝꯇ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯍꯣꯡ ꯁ꯭ꯇꯦꯁꯟꯗ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏ ꯍꯪꯖꯔꯦ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯏ ꯇꯥꯛꯄꯤꯔꯛꯁꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕꯁꯤꯡ ꯐꯪꯅꯕ ꯌꯥꯎꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯅꯣꯡꯃꯩꯕꯨꯡꯗꯤ ꯁꯅꯥꯇꯣꯝꯕꯤꯅꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯔꯛꯄꯅꯤ ꯁꯥꯔ ꯇꯔꯥꯃꯨꯛꯆꯔꯤ ꯁꯥꯔ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯩꯈꯣꯏꯒꯤ RK ꯁꯣꯃꯣꯏꯗꯣ ꯀꯥꯏꯀꯨ ꯎꯅꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯩꯗꯤ ꯉꯁꯤ ꯌꯦꯡꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯥꯅ ꯉꯥꯡꯕ ꯁꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯄꯣꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯗꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅꯕꯨ ꯎꯗ꯭ꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯑꯁꯦꯡꯕ ꯑꯣꯏꯅ ꯎꯗ꯭ꯔꯒ ꯃꯥꯁꯦ ꯃꯥ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯇꯥꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯛꯑꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯗꯒꯤ ꯁꯥꯔꯅ ꯀꯩꯅꯣ ꯑꯃ ꯏꯁꯩ ꯑꯃ ꯊꯥꯒꯠꯄꯤꯔꯛꯏꯅꯦ ꯑꯉꯥꯡ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯁꯩꯊꯥꯕ ꯏꯁꯩ ꯊꯃꯝꯕ ꯑꯍꯤꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕ ꯑꯉꯥꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯄ ꯍꯣꯏ ꯑꯗꯨꯁꯨ ꯑꯩ ꯇꯥꯏꯌꯦ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯅꯩꯌꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯌꯦꯡꯕ ꯌꯥꯝ ꯋꯥꯠꯂꯦ ꯈꯔ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯃꯤ ꯂꯩꯔꯤꯁꯤ ꯗꯥꯏꯃꯟꯒꯤ ꯃꯤ ꯂꯥꯛ 3 ꯂꯩꯕꯕꯨ ꯈꯔ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯈꯔ ꯑꯗꯨ ꯀꯩꯅꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯨꯝꯕ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯌꯦꯡꯉꯒ ꯐꯣꯟꯁꯦ ꯀꯌꯥ ꯄꯥꯏꯕ ꯆꯩꯔꯥꯎꯕꯒꯤ ꯀꯩꯒꯤ ꯇꯧꯕꯗꯨꯒ ꯊꯕꯛ ꯌꯨꯝꯗꯁꯨ ꯈꯤꯇꯪ ꯆꯤꯟꯕꯒ ꯑꯩꯗꯤ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯅꯔꯛꯄ ꯑꯩꯗꯤ ꯀꯥꯏꯀꯨꯒꯤꯗꯨꯕꯨꯗꯤ ꯉꯔꯥꯡꯁꯦ ꯈꯪꯉꯦ ꯑꯗꯩꯗ ꯑꯩꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯩꯔꯥꯎꯕ ꯂꯣꯏꯔꯒ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄꯒꯤ ꯂꯥꯏ ꯀꯠꯄꯒꯤ ꯊꯧꯔꯝꯁꯦ ꯇꯧꯋꯦꯕ ꯌꯨꯝꯗ ꯑꯗꯨ ꯇꯧꯕꯗꯨꯗ ꯑꯩꯗꯤ ꯉꯔꯥꯡꯁꯦ ꯈꯪꯅ ꯂꯥꯏꯚꯇꯤ ꯌꯦꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤ ꯌꯦꯡꯖꯕꯅꯦ
ꯑꯗꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯪ ꯍꯥꯏꯖꯒꯦꯅ ꯁꯨꯝ ꯇꯧꯔꯛꯄꯅꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯒꯤ ꯏꯁꯩꯗꯨꯗꯤ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯅꯕ ꯑꯩꯗꯤ Thank you. 소이드니 여비요. 이제 얌 누시버니. ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯁꯩꯊꯥꯔꯤꯕ ꯏꯁꯩ ꯃꯌꯦꯛ ꯀꯩꯀꯥ ꯃꯌꯥꯝꯗꯨꯁꯨ ꯁꯥꯔ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯨ ꯉꯁꯤ ꯑꯍꯧꯕ ꯄꯄꯥ ꯍꯥꯏꯕ ꯁꯦꯔꯤꯌꯦꯜꯁꯦ ꯌꯥꯝꯅ ꯑꯩꯗꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯑꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯒꯅꯤꯅꯁꯨ ꯈꯜꯂꯦ ꯈꯪꯗ꯭ꯔꯤ ꯁꯤꯗ ꯉꯥꯏꯖꯔꯒ ꯊꯝꯖꯒꯦ ꯁꯥꯔ Thank you. 호렌 매암 이세이 소이데나 서로 야비요. 소이데 ngamdaba aduga soingam yaudaba adumba singer of the week haiba tare. Singer of the week ki mateng pangbira pusu yam leire. Yam nuaijai. Payangkai pangbira pa kuntra pangbira pa nipu pangbira pa dum yawi. Singani ohum pangbira pusu dum yawi. Masina ni sinjaba ngamgadori seduna. Ayam soidena. Horen lupa 10 dang oresu 5 dang oresu lupa am tang oresu kaimta kaiba leite mateng pangbiyo horen. Hello. Hello. Ram Luxury. Saya saya ko bete bi nga kami saya je video game haji bido video de kesi tok dia ime yekina dum ta ji thal ji video da ni Okay. Adai saya hanta ki sita ta ya ki khiran jin je imung manung gi wari wena da bade sa yam harau da ba hai tare ado hoi tang gi sum ta ko sa ji ta ngam di ba kai tok do no kai na da gi mu cinema ro li lao ro hoi su di ke ya bade sa ai no ba ha thum ba hai da hang de ko sa adu gi ta ba ngam de hanta ki jam tin za ba hai tare sa na imung manung gi wari da bade yam ai ngon da ya na no ngai za ba hai tare adagi na angi yimthang na ba le thang gi da seren do sa adagi kana du da ma pi ma da na nong da thana hora ne tai sam ne pi da ma ka dai de pa nang tang than la ma de sa yam pi za ga dong ne hai je ga da ni sa Thank you Tama Thagachari. Thank you so much. Thank you. Madam Nandini ngasi live ta taxi birakre. Good afternoon. Ngasi gi live yaw bu phangle thengla su thengna numidang sandok pi ga da live program su corona ngai jiri aja konje biari gi fajaba isai khradi ta ba phangjaragani na ta bi. Thank you. Soidin ma'am tabi ko da koi tawjari ji entertainment na ti ko mayam su ngai haktang pothaba artist sing su kitang hingjana ba hona jaba aduga khoi gi kare hajaba tare Kunga pasing. Hello. Hello, Ibunga. Ram Luxury. Oh, ngarang ima bolkana ne bako. Oh. Oh, ngarang jana kana tawbira kani haju tawrok ti bu khangdi. Hoji bawa thi bu khangdri bra. Oh. Adu tam tawri ne mi ma. Adu ngarang imau nu pira isa nu pira ma bolkana gi kapakada bani hangakibra kanom ti tawbani da. Oh, aduna imong piyama adu aina mongon dum saba wari do. Oh, adu ai ma ga dim phawna da bangarang. Mongon da di piram dong mali adubu amuk ima da thajara lore ne koima. Oh, sidai da dum tawro isunu ba ne ba tawbiri je. Hoi. Oh, adu gen tang hai ga ai je nungai ta bangarang da gi sum. Pani ma. Hoi. Adu hai gen tawni sawi ya de mo han da. Kai da wai saw do ne ima gi ming asam phajai sidi bo su ko re kaina su ko re. Ma saw ya phode. Na horen marum hoi di sei da kano to khoi thang sing lai khoi phone da ka pa ko pa ya de ba ko. Hoi. Ningon da sat le ba. Aduna ne ima na sei taw la ko horen nga le la ka mu sala ka ka ku ga dum ne ba. Hoi ma yam nuai jare ado ima ke nam tang jauge ima na hawai angang wari ngai dane. Ima gumba natra ima gi mathak thong ba sungna ming kaura o bor kaina gaina kaubra kamai kauge la ogang kauba je ming admai sum kaubra ming adum kau le atopa ani suba ming ma ibe ma naubi adu da kauba leite ba hoi adu ma khoi gi ma hoi mam ton mam han mam yai le jing do aduna di ya me ba khoi mai ma si ma nau je hoi adu moina di ibe ma loin kau ji phau le dum ibe ma kau e ba ko azuga atai de dum bol kaina ne dum kau kali gi no moina bor kaina thon bira mi ji ibu bongna ra pabung na ra imana ra bor kaina thole sibo masi ima pokpa ipu do aduna pamjadana thon bani hairammi phajai bor kaina siga ima hi ta palak bani mai ming se ima kaudre ta ning sing ai tare ko hoi adu ima adu ngai ta kan tor bani ma horen ai ngam jaba maro mari dum halaga horen ka pa ko
ama purasu Funny ma. I saw it in Tazaragi ma. Hoi. Thank you. Hello. Taram Noksari. Sarai Premila ni Wangoi lagi. Tapi you. Ngarangi kano yamung kai ku na bagi program dem nungai na tu thaga sage na haje ta won. Hoi. Magi yamna kano jian yam sieng na yam emotional loi bagi ngarang kano ma tau do yam nusi bai ta le. Hoi ai di butha charabane mana na hawai chalu bagi video da ina sum khara khomjan mane da thaba hai tare ado aina thaba do magi monitor mamang da ma thame da loi uba adai da mana koi chat pa khot pa taugi ba mayam ne matam du di mateng lo bo khot pa tau ba mayam do mi si yama mi da no ko hojikti election ni ne hai kan do hojikti napak tanaraga magi khaidok ki badong na su to badum su lei ba jani ado ma thoido po waro ba leite mana hai se miyam su hoji wada na yam na leiri mafam kya da wa ba le hori adu ayam mana chalu ba mafam sing se ayam na ding sai ge khoi so i sing se inner da natte ba yam so i se handa ki lan se so i se outer da ne outer da ni ko so i se adu bhoti outer na natte ba pi do se inner na ni ko pi do ri se adu bo che kari gumba outer sin singam taraba haibati mongo da thada ba ya bo ram taraba mongo da pinning busu dum leib jani mi si mana de na makhan se ma gi wakhalo ni ko igi se ama ma gi na taraba premla tapi otai kare habini ba leiri adu sum haja ge ta bo jagi ma yamung ne ma de mi gi mateng pang ba je koi election gi wada na tana mamang de hon mai video je dum Facebook ta YouTube ta dum thaka ba je dum theng nei ba dum mi gi mateng pang ba ko ba minung siam sao misang ni na zrong jay ba do ado sum ngarangi ga yam emotional oi ba matau tu am ken sum si ba ai tare mai pa ko ju je no na which bijage thank you adaga chargi kano inspector ta ya je koi husband yam pam na tai ko ade phone ta budi kai je na hai ma na de kano sidaida ai sagi jida ina tawlaiba number je sida mani chandra na chongthok pirangane ba ai gi kano na sa ai gi sim ai gi ming da leiba sim na te ba ko ada si khoi husband gi maming ne ma na hai ne ai je yam thawai yaw na tari je tang de khangan ni ne hai ma na phone tawdi kai je ke do wei kari no de daina ai oi na hai ra gi na ina as inspector ta ai taring ni de mi na ga ahing de mi ka kitang tholok pa da style ta ai lang ni live lang ni ga na to ka tha ka na to jai po ne thawa yam as angang am ta ga lang ya na te hapet to ni de law du ni hoi thawa yam ja am ta da ko ji tai as nang gi jim dang na ba gi kanu du de as sa thi na nungai sa okay yam hai sa gi role mayam je sanari bang chagi kuda ki ke hai tare role namaga mana da bani na sa change tawra ga hara kudo as yam sai angak patele ne na ajeni nge semaja thagachari yam nuai jai si hara ga thamjara ge sa yam nuai jai koi premla koi gi wajeki lady ba phibam situation hai tare akhoi sandok cheribe program inspector te is one of the most yamna pambi ba yamna jam nusibi ba ta sing mode tai kaisu nati nongmagi serial ama khak puthok jabane hai batare to serial si tharabani na serial si tabiri ba sing nang aktang su potha jaba makhoi na potha jaba da sunatana makhoi gi wakhal da phoruk pa sing da khoi gi thorum du miyam gi feedback se dum lai hai tai thaga chai kana gumba thorum tabiri ba sing na di inspector te ai ta da ba leibak ki issue de hena base oi ba mi su yauk da ba nati makhoi na di kari matam da as inspector te ai de khanaraga lei haidana haiba sudum yaurong ga doriban na pomna makse adubu thauram gi feedback lakpani karim ta kaiba leite khoi gi di adubu mayam pono makta so hai tare ai nokning bu syam leiba inspector te ai gi radio on to e ga na ngon ga mi ngang bi su lei gi ba na wa ado sidi aina na te ba mayam na ya ba du na ne ba tau jaris
ngasi election do oirasu Manipur gi chief minister oirasu MLA oirasu miyamna yabadune ba karis miyamna yabaduna views yamaduna isu tawjari ne aina tawjari views yawdari tawro ai thoram try ma tawjari yenge sima phajabra yenge views yawdari es masidi kana dena to thu ai mai to ko doini da ko anyway miyamna yabai ne khana ne rakpad mayam warobi ganu na ma haje thank you so much aduga now rem kavita thagachari madam kavita pachani isagi kapire thank you so much now rem kavita madam kavita thank you so much kapirap ko gida mathangi kolar ko dong sawa pijari khara lem gadra na tawru da kari mahut mange amal leibudo adu changyeng do tawjabane adum changyeng tawbodu da adum changyeng se maidi adum pani na adum logjei hoji phawgidi ko adu tambangam de masi napal natte haiba tare tawjagador bo horen gi thabak to karimta imami masum uram de ai tare adu miyam gi support je sum ura kan ai khange ba horen aina khuranga pagi tawdori se madugi tongba mangba madugi phangba du tokhraga so ai tare tawjagador se puthaba haiba do adu di oira roi adu magi yam nungai ba do phongdok chari me am punamat hello hello yamu ai kumbi dege khangem sa thoine bo taram lok chari tapio ai ji yamu ku ne bo kon taw ja ne ai hana mai je che ja ne bo adra thaga kaino khatang hai je ga kaino ji boss yaw khela ka la ko yamu kaino ta sum me am khang ning ba ta re ko ahang mai chin ba je ga ben khoi gi nupi ngang khoi gi nai den ji ko paisa yam lak ba ta re ko yupa yang kai san to yu yelo hi ngong lak ba ta hen ta I adu taw bi ran noi na tetang maya ma tetang message pining ba ta re ko election yaw do ba free and fair gi election mo hen si election se logum si haiba kholaw mo ga loina na hai ta re sana thoi adum tang maya ma tetang message pining ba ta re ko thaga chari adu ma'am gi choren sin balang ba tetum kai no gi pa si peran pa sam ko tum ka ta ke mo Tagachari sana thoi soidena aduga thagra kanda thagre nam tapiro ko message or so tapiro sana thoi ko khoi me apun sana di kesu loibani isai mesu yeng to ko ni khunga pui su mateng pangni artist su hingan gani natra aduna ten ama khakna hai tare ten jai ama khakna loina amuk pan ba hai tare amuk ta at the same time aduna tawse hai tare khunga pui su artist sing su that's all tagachari sana thoi kombiri ningombam jibon mingse maina leibor male lupa lising ma kapirak ba jibon gi se do pesa jibon gi se kari da sina kadam hore ni sei gira or khunga pa gira na haibdo chapati mane same khunga pa mdi sei samane message samdang to biradi am noi ni sa jibon hello hello taram lok sari minga lei fonga bi se ai na bok te di mem cha ko ai tapio Sayda yauramba angangjing andigi akogi bamboo la kaino masu yauram daina hoi bamon Santosh Sharma Santosh se oma nupi thigre mayum pangre durmagi nupi si koi dentist sai tare yagi yengbagi doctor oye duna moi se thabak khra chingre nupi duga moi thabak chathok chasin tawba ma masaju oja oiba aduna sanaraktre thabak thorom se matam si khajik tang pi ma ji konadre dumai leire adagi abo na ma yaurami abo se su ma ji oja oiba aduga ma ji kabu mayum du ji sei numai su tawjabani aduna angang sing class ka tawbane khoi stai da matam kai thok pasi kitang ngam da bai ba tare adubu makhoina lake haina laku matam da de khoi thong launa dum hangi aduga kari hatare masagi thabak tu da chila agadi upai leitabaduni adubu matang sabada dum laku isunu masumaina tawdana hai tare digi angang edition na masu yaurami edition su masu exam tharaga hai tare edition gi family wari adum tardi amnuksini edition machin manau moi nupi ama adi nupa ani mayam si doctor oi mayam doctor oi basi moi yang wan hone hai tare imung ji amna mama ga machan nupi ga mache ga hai tare mama ga mache ga na khoi gi rani fi sai
ꯃꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯩ ꯃꯥꯅ ꯇ꯭ꯌꯨꯁꯟ ꯇꯧꯏ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯩ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯕꯗꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯐꯕꯗꯒꯤ ꯗꯣꯛꯇꯔ ꯈꯟꯕꯗꯒꯤ ꯗꯣꯛꯇꯔ ꯇꯝꯗꯅ PG ꯇꯧꯗꯅ ꯇꯧꯔꯒ ꯂꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯦꯜꯞ ꯇꯧꯗꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯃꯁꯥꯁꯨ ꯑꯦꯛꯖꯥꯝꯒꯨꯝꯕ ꯑꯃ ꯊꯥꯕꯒꯤ ꯈꯔ ꯍꯣꯠꯅꯅꯤꯡꯕ ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄꯁꯤ ꯃꯥ ꯌꯥꯝ ꯉꯝꯗꯦ ꯍꯥꯟꯅ ꯄꯨꯡ ꯑꯃꯈꯛꯇꯪꯒꯤ ꯃꯇꯝ ꯃꯥ ꯁꯤꯗ ꯄꯤꯕꯅꯦ ꯑꯩꯈꯣꯏꯗ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯕꯨ ꯄꯨꯡ ꯑꯃꯗꯁꯨ ꯄꯤꯕꯗꯨ ꯉꯝꯁꯤꯜꯂꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯥꯒꯤ ꯊꯕꯛꯇꯨ ꯇꯧꯔꯀꯥꯟꯗ ꯑꯩ ꯅꯣꯡꯃꯗꯤ ꯍꯜꯂꯛꯈꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯦ ꯃꯁꯤꯅꯤ ꯂꯩꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯛꯄꯤꯌꯣ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯁꯨꯝ ꯌꯦꯡꯕ ꯑꯗꯒꯤ ꯁꯨꯝ ꯇꯥꯕ ꯌꯦꯡꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯁꯨꯝ ꯌꯥꯎꯔꯛꯇꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣꯝꯅ ꯐꯥꯎꯕꯤꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯌꯥꯎꯔꯝꯃꯒ ꯌꯥꯎꯗꯕꯁꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯈꯟꯅꯕꯁꯨ ꯌꯥꯎꯋꯦꯕ ꯃꯥꯒꯤ ꯊꯕꯛ ꯆꯤꯜꯂꯒ ꯇꯣꯛꯈꯤꯕꯗ ꯑꯁ ꯀꯔꯝ ꯀꯥꯟ ꯍꯜꯂꯛꯇꯣꯏꯅꯣ ꯀꯥꯏꯅ ꯌꯥꯝ ꯍꯪꯉꯦ ꯃꯌꯥꯝꯅ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯁꯤꯅꯤꯗꯣ ꯀꯥꯏꯅꯅꯕ ꯎꯅꯕꯅꯤ ꯎꯅꯅꯕꯒꯤꯗꯃꯛ ꯀꯥꯏꯅꯕꯅꯤ ꯑꯇꯩꯗꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯕ ꯊꯥꯒꯠꯆꯔꯤ ꯑꯇꯩꯁꯨ ꯁꯨꯝ ꯌꯦꯡꯕ ꯑꯗꯒꯤ ꯇꯥꯕ ꯁꯨꯝ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯁꯨꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯎꯒꯗ꯭ꯔꯥ ꯁꯨꯝ ꯇꯧꯔꯒ ꯁꯨꯝ ꯎꯔꯛꯇꯕꯗꯨꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗ ꯁꯨꯝ ꯈꯪꯅꯤꯡꯅ ꯇꯧꯕꯅꯦ ꯊꯝꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯝꯃꯦ ꯊꯝꯃꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ ꯑꯗꯣ ꯃꯊꯪ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯌꯨꯝꯗ ꯂꯩꯕꯤꯕꯁꯤꯡ ꯈꯔ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯍꯥꯡꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦ ꯌꯥꯝ ꯆꯤꯟꯅꯩꯌꯦꯕ ꯃꯊꯧꯁꯦ ꯌꯥꯝ ꯆꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯋꯥꯍꯣꯡꯗ ꯅꯨꯄꯥ ꯁ꯭ꯇꯥꯐ 2-3 ꯂꯩ ꯃꯈꯣꯏꯁꯨ ꯍꯥꯏꯇꯥꯔꯦ ꯃꯊꯧ ꯌꯥꯝꯅ ꯍꯥꯡꯉꯒ ꯐ꯭ꯔꯤꯗ ꯂꯩꯕꯗꯤ ꯅꯠꯇꯦ ꯆꯤꯟꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯣꯏꯁꯨ ꯐꯥꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯅ ꯋꯥꯈꯜ ꯃꯥꯟꯅꯕꯅꯤ ꯂꯩꯔꯤꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯁ ꯑꯩ ꯊꯕꯛꯁꯤ ꯑꯩ ꯊꯕꯛ ꯑꯃ ꯐꯪꯉꯦ ꯀꯥꯏꯅ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯃ ꯄꯣꯊꯥꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯑꯗꯨꯝ ꯁꯣꯛ ꯆꯠꯇꯣꯏꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯄꯨꯟꯃꯤꯟꯅꯔꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯤꯗꯩꯗꯤ ꯂꯨꯄꯥ 10,10-20 ꯐꯪꯗꯅ ꯑꯗꯒꯤ ꯖꯣꯝ ꯐꯪꯗꯅ ꯐꯥꯖꯤꯜꯂꯒ ꯇꯧꯅꯦꯁꯨ ꯅꯠꯇꯕ ꯑꯗꯩ ꯁꯤꯗꯤ ꯑꯆꯧꯕ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯑꯗꯣ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯈꯜꯂꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯗ ꯑꯗꯣ ꯁꯤꯅꯤ ꯑꯋꯥꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯁꯤꯅꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯥꯏꯅꯅꯕꯒꯤ ꯎꯅꯕꯅꯤ ꯎꯅꯅꯕꯒꯤ ꯀꯥꯏꯅꯕꯅꯦꯅ ꯑꯩꯅ ꯍꯥꯏꯁꯦ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯥꯔ ꯀꯤꯕꯣꯏꯅꯤ ꯁꯥꯔ ꯌꯥꯏꯄꯣꯛ ꯂꯩꯔꯣꯡꯊꯦꯟꯗꯒꯤ ꯁꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯉꯔꯥꯡ ꯊꯝꯃꯣꯏꯔꯥꯡꯄꯦꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯩꯗ ꯁꯥꯔ ꯍꯣꯏ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ RK ꯀꯥꯏꯀꯨꯁꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯐꯠꯇ꯭ꯔꯕ ꯌꯥꯝꯕꯦꯝꯒꯤ ꯂꯝꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯕꯣꯠꯁꯤꯃ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯡꯒꯅꯤ ꯈꯣꯠꯀꯅꯤꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯨ ꯑꯣꯏꯕꯅꯤ ꯑꯩꯒꯁꯨ ꯌꯥꯝꯅ ꯅꯛꯅ ꯊꯥꯡꯃꯩꯕꯟꯗ ꯂꯩꯃꯤꯟꯅꯩ ꯑꯗ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗꯒ ꯆꯪꯗꯅ ꯈꯣꯠꯇꯅꯒ ꯇꯧꯕꯤꯔꯝꯃꯦ ꯂꯩꯔꯣꯡꯊꯦꯟꯗ ꯃꯥ ꯂꯥꯛꯄꯗꯤ ꯁꯣꯝꯗ ꯂꯥꯛ ꯃꯥꯟꯅꯦ ꯂꯝꯂꯥꯏ ꯁꯣꯝꯗ ꯂꯥꯛ ꯃꯥꯟꯅꯦ ꯍꯟꯒꯤꯗꯤ ꯑꯗꯨꯒ ꯁꯥꯔꯔꯣꯝꯗ ꯆꯠꯂꯒ ꯗꯥꯏꯃꯟꯗ ꯆꯠꯀꯗꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯁꯥꯔ ꯍꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛꯇꯪ ꯑꯩꯅ ナꯏ ꯍꯥꯏꯕꯗꯣ ꯁꯥꯔ ꯑꯗꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯗꯒꯤ ꯌꯥꯝ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯦ ꯈꯣꯠꯂꯦꯅ ꯃꯥꯅ ꯋꯥꯔꯤ ꯇꯧꯋꯦ ꯁꯥꯔ ꯃꯥ ꯑꯝꯇ ꯄꯥꯏꯍꯟꯖꯔꯛꯀꯦ ꯁꯥꯔ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯁꯤꯁꯨ ꯄꯨꯔꯨꯕꯅꯦ ꯁꯥꯔ ꯑꯗꯨ ꯂꯤꯗꯣ ꯇꯨꯝꯊꯠꯂꯣ ꯁꯥꯔ ꯂꯤꯗꯣꯁꯨ ꯃꯨꯊꯠꯂꯒꯦ ꯌꯥꯅꯤ ꯍꯦꯛꯇ ꯄꯥꯏꯍꯟꯕꯤꯌꯨ ꯌꯥꯅꯤ ꯌꯥꯔꯦ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯑꯝꯇ ꯈꯪꯖꯒꯦ ꯏꯆꯦ ꯂꯇꯥꯁꯅꯥ ꯀꯧꯋꯦꯕꯀꯣ ꯑꯧ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯏꯆꯦ ꯅꯍꯥꯟꯗꯒꯤ ꯅꯪꯒꯤ ꯀꯩꯁꯤꯗ ꯄꯩꯁꯥ ꯈꯤꯇꯪ ꯀꯥꯞꯆꯒꯦ ꯇꯧꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯏꯄꯥ ꯅꯨꯄꯥꯁꯤꯗ ꯍꯪꯉꯦ ꯃꯥꯏ ꯀꯩꯅꯣ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅ ꯍꯥꯏꯔꯦꯕꯀோ ꯑꯗꯨꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯀꯩꯅꯣ ꯁꯤꯒꯣꯝꯁꯤꯗ ꯑꯩ ꯀꯨꯏꯔꯦ ꯏꯔꯒ ꯊꯝꯕꯗꯤ ꯆꯦꯗ ꯁꯤꯗ ꯇꯧꯔꯒ ꯍꯥꯞꯄꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯁꯤꯒꯣꯝꯗ ꯑꯉꯥꯡ ꯑꯃ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯊꯤꯜꯍꯜꯂꯛꯑꯒꯦꯀꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯏꯆꯦ ꯑꯝꯇ ꯍꯥꯏꯔꯛꯀꯦ ꯑꯗꯨꯗꯣ ꯈꯨꯟꯌꯥꯛꯄꯒꯤ 200 ꯑꯃ ꯑꯣꯏꯕꯤꯔꯣꯕꯀꯣ ꯑꯗꯒꯤꯗꯤ ꯍꯌꯦꯡ ꯋꯥꯋꯣꯡ ꯁꯦꯝꯕꯒꯤ 200 ꯑꯃ ꯑꯣꯏꯕꯤꯔꯣꯕꯀꯣ ꯍꯣꯏ ꯑꯗꯒꯤꯗꯤ ꯀꯔꯤꯒꯤ ꯍꯣꯔꯦꯟ ꯀलाꯀꯥꯔ ꯎꯅꯕꯗꯣ ꯏꯆꯦꯁꯦ ꯀꯨꯟꯖꯕꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯉꯥꯎꯖꯕꯅꯦꯕꯀꯣ ꯃꯣꯏ 3ꯒꯤ ꯑꯃ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯀꯩ ꯏꯒꯔꯦ ꯍꯌꯦꯡ ꯄꯥꯔꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯐꯣꯟ ꯂꯩꯇꯗꯦ ꯀꯩꯗꯧ
ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯄꯩꯁꯥ ꯐꯪꯉꯦꯅ ꯐꯪꯕ ꯐꯪꯗꯕꯗꯨ ꯀꯃꯦꯟ ꯑꯝꯇ ꯄꯤꯕꯤꯔꯣꯅ ꯏꯈꯤꯕꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯛꯑꯅꯨ ꯏꯆꯦ ꯍꯌꯦꯡ ꯏꯝꯐꯥꯜ ꯆꯠꯂꯅꯤ ꯏꯝꯐꯥꯜꯗꯗꯤ ꯀ꯭ꯋꯥꯒꯤ ꯋꯥꯍꯣꯡꯁꯦ ꯐꯪꯗꯦꯅꯦ ꯍꯣꯏ ꯍꯣꯏ ꯐꯣꯟꯗꯗꯤ ꯐꯪꯒꯅꯤ ꯏꯆꯦ ꯑꯗꯨꯝ ꯐꯣꯟꯗꯗꯤ ꯐꯪꯉꯦ ꯔꯤꯗꯣꯠꯇꯗꯤ ꯐꯪꯗꯦꯕ ꯑꯧ ꯐꯣꯟꯗꯗꯤ ꯂꯣꯏꯅ ꯐꯪꯒꯅꯤ ꯇꯤꯚꯤꯗꯁꯨ ꯐꯪꯒꯅꯤ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯐꯪꯉꯛꯀꯅꯤ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯖꯒꯦ ꯏꯆꯦ ꯑꯃꯨꯟꯅ ꯇꯥꯕꯤꯔꯤꯕꯒꯤꯗꯤꯀꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯈꯣꯡꯖꯣꯝꯅꯤ ꯈꯣꯡꯖꯣꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯁꯤ ꯀꯤꯂꯣꯃꯤꯇꯔ 35ꯅꯤ ꯑꯗꯨꯒ ꯈꯣꯡꯖꯣꯝꯗꯒꯤ ꯏꯝꯐꯥꯜ ꯌꯧꯅꯕ ꯇꯥꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯍꯣꯡꯒꯤ ꯂꯩꯔꯤꯁꯤꯗꯤ ꯋꯥꯍꯣꯡꯗꯒꯤꯅ ꯏꯝꯐꯥꯜ ꯐꯥꯎꯁꯤ ꯀꯤꯂꯣꯃꯤꯇꯔ 22 ꯈꯛꯇꯅꯤ 22 ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯅ ꯋꯥꯍꯣꯡꯁꯤ ꯀꯔꯤꯒꯨꯝꯕ ꯑꯦꯟꯇꯦꯅꯥꯁꯦ ꯁꯦꯝꯕ ꯂꯣꯏꯔꯗꯤ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯁꯣꯏꯗꯅ ꯇꯥꯕ ꯐꯪꯉꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯍꯧꯒꯦ ꯏꯆꯦꯕꯨꯗꯤ ꯏꯝꯐꯥꯜꯗꯩ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯏꯆꯦꯅ ꯍꯪꯉꯛꯏꯉꯩꯗꯀꯣ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯔꯒ ꯍꯥꯏꯖꯍꯧꯒꯦ ꯏꯝꯐꯥꯜꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯋꯦꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯔ ꯋꯦꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯃꯥꯏ ꯀꯤꯂꯣꯃꯤꯇꯔ ꯑꯁꯥꯡꯕ ꯑꯃ ꯂꯩ ꯏꯌꯥꯔ ꯋꯦꯕꯇ ꯂꯩꯔꯤꯁꯦ 22 ꯀꯤꯂꯣꯃꯤꯇꯔ ꯈꯛ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯐꯥꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤꯒꯦ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯍꯧꯒꯦ ꯀ꯭ꯋꯥꯒꯤ ꯀꯩꯁꯦ ꯁꯤꯔꯤꯌꯦꯜꯁꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯇꯥꯕꯗ ꯏꯆꯦꯗꯤ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯅꯥꯕꯒꯤ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯨ ꯉꯔꯥꯡꯗꯤ ꯑꯩꯁꯦ ꯉꯔꯥꯡꯗꯤ ꯇꯨꯝꯕꯩ ꯒꯨꯂꯤꯁꯦ ꯆꯥꯁꯟꯕ ꯑꯗꯨꯒꯗꯤ ꯑꯍꯥꯟꯕꯒꯤ ꯃꯀꯣꯛꯇꯨꯗꯤ ꯑꯣꯖꯥꯗꯨꯒ ꯑꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯍꯣꯏ ꯑꯗꯨꯐꯥꯎꯗꯤ ꯇꯥꯔꯝꯕ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯉꯁꯥꯏ ꯑꯌꯨꯛꯁꯦ ꯑꯩꯁꯦ ꯇꯥꯔꯒꯦꯅ ꯉꯥꯏꯔꯦ ꯑꯩꯁꯦ ꯕꯤꯄꯤꯒꯤ ꯒꯨꯂꯤ ꯆꯥꯎꯅ ꯍꯥꯏꯔꯒ ꯂꯩꯕꯤꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯩꯗ ꯉꯁꯥꯏꯁꯦ ꯕꯤꯄꯤꯁꯦ ꯑꯃꯨꯛꯇ ꯑꯣꯟꯒꯦꯅ ꯆꯠꯂꯨꯕꯗꯨꯗ ꯑꯗꯨꯒꯗꯤ ꯕꯤꯄꯤꯒꯤ ꯑꯣꯟꯅꯕꯁꯤ ꯂꯩꯇ꯭ꯔꯦꯅ ꯂꯥꯛꯄ ꯑꯗꯨꯒꯗꯤ ꯏꯄ꯭ꯋꯥꯒꯤꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯅ ꯕꯤꯄꯤ ꯒꯨꯂꯤ ꯂꯩꯔꯨꯕꯒꯤ ꯈꯣꯠꯄꯒꯤ ꯃꯇꯧꯗ ꯏꯆꯦꯗꯤ ꯈꯣꯡꯉꯩ ꯀꯞꯄꯕꯅꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯥꯏꯖꯔꯒꯦ ꯑꯃꯨꯛ ꯑꯇꯣꯞꯄꯗ ꯆꯥꯟꯁ ꯑꯃꯨꯛ ꯄꯤꯖꯔꯒꯦ ꯊꯝꯖꯔꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯄꯣꯊꯥꯖꯕꯒꯤ ꯁꯤꯗ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯀꯣꯃꯦꯟ ꯂꯥꯛꯑꯦꯅ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯁꯤꯕꯣ ꯃꯌꯥꯝꯅ ꯇꯥꯕꯤꯕꯗꯨꯗ ꯌꯥꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯕ ꯑꯗꯣ ꯃꯤ ꯃꯈꯜ ꯃꯥꯟꯅꯗꯦꯕ ꯌꯥꯝꯅ ꯔꯥꯖꯅꯤꯇꯤ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯝ ꯈꯪꯗꯕ ꯂꯩꯌꯦꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯔꯤꯝ ꯈꯪꯖꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯗꯣꯛꯇꯔ ꯂꯣꯏ ꯅꯠꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯂꯤꯁ ꯅꯠꯇꯦ ꯃꯤ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯇꯣꯉꯥꯜꯂꯤ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯃꯥꯏ ꯃꯣꯠꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯊꯧꯕꯥꯜꯗꯒꯤ ꯏꯃꯥ ꯕꯤꯅꯥꯁꯈꯤ ꯉꯁꯥꯏꯗꯒꯤ ꯄꯥꯎ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯀꯣ ꯉꯁꯥꯏ ꯍꯧꯖꯤꯛꯇ ꯏꯕꯨꯡꯉꯣ ꯑꯃꯅ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯍꯨꯏ ꯑꯣꯜꯂꯤ ꯑꯣꯟꯗꯦ ꯀꯥꯏꯗꯣ ꯖꯅꯋꯥꯔꯤ 14 ꯁꯦ ꯑꯩꯈꯣꯏ ꯁꯪꯀ꯭ꯔꯥꯟꯇꯤ ꯂꯥꯛꯑꯗꯤ ꯖꯅꯋꯥꯔꯤ 14ꯁꯦ ꯅꯨꯃꯤꯠꯁꯤꯅ ꯂꯩꯈꯠꯂꯛꯄ ꯁꯥꯒꯠꯂꯛꯄꯁꯤꯗ ꯀꯣ ꯍꯨꯏ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥ ꯏꯄꯥ ꯏꯄꯨ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯃꯆꯦꯠ ꯑꯃ ꯆꯥꯍꯧꯗ꯭ꯔꯒꯗꯤ ꯍꯨꯏ ꯑꯣꯜꯂꯤ ꯀꯥꯏꯅ ꯍꯥꯏꯅꯔꯝꯕꯤꯗꯣ ꯑꯗꯣ ꯏꯃꯥ ꯏꯕꯥꯞꯇꯗꯤ ꯑꯗꯨ ꯑꯣꯟꯕ ꯑꯣꯟꯗꯕꯩ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯁꯤꯖꯟꯁꯦ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯈꯤꯇꯪ ꯑꯏꯪ ꯑꯁꯥ ꯁꯥꯒꯠꯂꯛꯄꯒꯤ ꯃꯇꯥꯡꯁꯤda ꯊꯣꯏꯗꯤꯡ ꯑꯃꯨꯕꯁꯦ ꯆꯥꯔꯒ ꯏꯁꯥꯗ ꯀꯥꯟꯅꯒꯗꯕ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯌꯥꯝꯅ ꯀꯟꯈꯠꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯂꯧꯖꯩꯑꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛꯍꯧꯁꯦ ꯑꯃꯨꯕ ꯆꯥꯕꯁꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛꯀꯨꯝꯕ ꯆꯥꯎꯒ ꯍꯥꯏꯅꯩ ꯁꯨꯝ ꯍꯥꯏꯗꯅ ꯆꯥꯛꯍꯧ ꯆꯥꯕꯁꯦ ꯆꯥꯛꯍꯧ ꯑꯃꯨꯕꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯑꯗꯒꯤ ꯌꯦꯟ ꯃꯔꯨꯝꯃꯛꯇꯁꯨ ꯌꯦꯟꯕꯤ ꯑꯃꯨꯕꯤꯒꯤ ꯃꯔꯨꯝꯅ ꯍꯦꯟꯅ ꯀꯥꯟꯅꯩꯌꯦꯅ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯕꯒꯤ ꯃꯔꯝꯗ ꯍꯥꯏꯕꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯗ꯭ꯔꯤꯉꯩꯗꯁꯨ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯃꯤ ꯆꯩꯔꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯏꯊ꯭ꯔꯣꯏ ꯆꯥꯍꯧ ꯑꯃꯨꯛꯇꯪ ꯆꯥꯍꯧ ꯈꯣꯏꯗꯧ ꯆꯦꯜꯂꯦꯒ ꯍꯥꯏꯅꯗ꯭ꯔꯥ ꯑꯗꯨꯁꯨ ꯍꯥꯏꯅꯩ ꯑꯗꯩ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯎꯊꯣꯝ ꯃꯅꯥ ꯑꯅꯧꯕ ꯆꯣꯡꯕ ꯑꯗꯒꯤ ꯑꯁꯤ ꯆꯥꯔꯒ ꯑꯩꯈꯣꯏ ꯀꯥꯟꯅꯩ ꯐꯩꯌꯦꯅꯁꯨ ꯍꯥꯏꯅꯩꯌꯦꯕ ꯑꯗꯩ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯁꯨ ꯑꯩꯈꯣꯏꯅ ꯎꯌꯦꯟ ꯆꯥꯕꯒꯤ ꯃꯇꯥꯡꯁꯦ ꯎꯌꯦꯟ ꯌꯥꯎꯗ꯭ꯔꯗꯤ ꯇꯧꯍꯤꯗꯦꯅ ꯂꯥꯏ ꯀꯠꯄꯗ ꯍꯥꯏꯌꯦꯕ ꯇꯥꯡꯕꯗꯤ ꯈꯨꯇꯥꯡ ꯑꯃ ꯎꯌꯦꯟ ꯑꯃꯗ ꯂꯨꯄꯥ 30 ꯆꯥꯝꯃꯒ ꯂꯧꯋꯤꯅꯦ ꯄꯔꯦꯡ ꯑꯃꯗ ꯌꯥꯝ ꯇꯥꯡꯉꯦ ꯑꯩ ꯅꯍꯥꯟ ꯁꯦꯡꯃꯥꯏꯗ ꯂꯩꯔꯦ ꯑꯗꯨꯒ ꯆꯩꯔꯥꯎꯕꯒꯤ ꯉꯥ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯍꯥꯞꯄꯒ ꯆꯥꯕꯗꯣ ꯎꯌꯦꯟꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯃꯍꯧꯁꯥ ꯔꯦꯗꯤꯑꯣ ꯇꯥꯖꯈꯤꯕꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤꯗ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯃꯌꯥꯟ ꯇꯨꯌꯥꯟ ꯂꯣꯏ ꯌꯥꯟꯁꯜꯂꯒ ꯌꯥꯝꯅ ꯂꯣꯏꯅ ꯆꯥꯁꯟꯃꯤꯟꯅꯔꯦ ꯑꯗꯨꯅ ꯍꯨ ꯑꯣꯟꯕ ꯇꯣꯛꯁꯤꯠ ꯑꯣꯏꯕ ꯄꯣꯠꯁꯨ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯎꯌꯦꯟꯁꯤꯅ ꯍꯥꯞꯄꯒꯗꯤ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯥꯖꯈꯤꯑꯕ ꯏꯃꯥꯅ ꯔꯦꯗꯤꯑꯣꯗ ꯃꯍꯧꯁꯥ ꯇꯥꯈꯤꯕꯗ ꯆꯥꯕꯒꯤ ꯀꯥꯟꯅꯕꯁꯦ ꯌꯦꯟꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕꯗ ꯀꯠꯂꯤꯕ ꯄꯣꯠꯁꯤꯗꯤ ꯑꯅꯧ ꯑꯄꯦꯠ
ꯃꯅꯨꯡ ꯃꯌꯣꯟ ꯆꯣꯡꯈꯠꯂꯛꯄ ꯉꯥꯛꯇ ꯀꯠꯄꯁꯤ ꯌꯥꯝ ꯀꯥꯟꯅꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯈꯪꯖꯩꯕꯀꯣ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯖꯒꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒꯤ ꯄꯨꯁꯜꯂꯒ ꯊꯣꯏꯗꯤꯡ ꯑꯃꯨꯛ ꯆꯥꯕ ꯈꯣꯠꯄ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯙꯔꯃꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦꯅ ꯈꯜꯂꯦ ꯃꯥꯅꯁꯨ ꯑꯗꯨꯃꯁꯨ ꯍꯥꯏꯖꯔꯒꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯥꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯏꯆꯥꯁꯤꯡꯅ ꯊꯥꯒꯠꯂꯤꯕ ꯄꯣꯠꯁꯤ ꯊꯥꯒꯠꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯒꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯒꯗꯤ ꯎꯍꯟꯗ꯭ꯔꯒꯗꯤ ꯈꯔꯁꯨ ꯄꯨꯛꯅꯤꯡꯁꯦ ꯏꯪꯒꯗꯕ ꯑꯃꯅ ꯂꯣꯏ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯊꯥꯒꯠꯄꯤꯔꯛꯄꯗꯤ ꯌꯥꯝ ꯊꯛꯅꯤꯡ ꯁꯤꯡꯇꯒ ꯍꯥꯏꯖꯒꯦ ꯑꯗꯒꯤ ꯑꯃꯨꯛ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯏꯁꯩ ꯑꯃ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯛꯄꯗꯣ ꯍꯣꯏ ꯍꯣꯏ ꯇꯥꯕꯤꯔꯦ ꯑꯗꯨꯁꯨ ꯉꯔꯥꯡ ꯇꯥꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯀꯦ ꯀꯥꯏꯀꯨ ꯉꯔꯥꯡ ꯎꯅꯕꯩꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯉꯜꯂꯤꯉꯩꯗꯒꯤ ꯁꯨꯝ ꯌꯦꯡꯕ ꯄꯨꯡ 3 ꯍꯥꯏꯌꯦꯅ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕ ꯁꯨꯝ ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯊꯦꯡꯉꯀꯥꯟꯗ ꯊꯣꯛꯂꯛꯑꯦ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯇꯕꯩꯔꯥ ꯑꯧ ꯃꯣꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯉꯥꯏꯕꯁꯤ ꯃꯤ ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯂꯥꯛꯀꯗꯕꯅ ꯈꯪꯕꯤꯗꯦꯗ ꯃꯥꯁꯨ ꯂꯥꯟ ꯆꯠꯂꯤꯕꯅꯤ ꯂꯝꯕꯤꯗ ꯑꯃꯃꯨꯛ ꯊꯦꯡꯅ ꯇꯧꯕꯗꯅꯦ ꯇꯧꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯄꯨꯡ 5:30ꯗ ꯏꯇꯥꯎ ꯑꯩ ꯊꯣꯛꯂꯛꯑꯦꯅ ꯍꯥꯏꯔꯕꯅꯤ ꯑꯗꯣ ꯑꯩꯅ ꯌꯧꯁꯤꯟꯕꯤꯔꯣ ꯄꯨꯡ 8ꯅꯤ ꯅꯪꯍꯧꯔꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯄꯨꯡ 8 ꯇꯥꯔꯀꯥꯟꯗ ꯌꯥꯏꯔꯤꯄꯣꯛ ꯌꯧꯔꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯁ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯈꯜꯂꯦ ꯌꯥꯗ꯭ꯔꯦ ꯀꯥꯟꯗꯕꯨꯗꯤ ꯌꯦꯡꯖꯔꯦ ꯍꯣꯏ ꯅꯨꯡꯁꯤꯖꯩ ꯃꯥꯁꯨ ꯑꯗꯒꯤ ꯑꯃꯨꯛ ꯅꯍꯥꯟ ꯀꯔꯤ ꯌꯨꯝꯊꯪꯅꯕꯒꯤꯗ ꯊꯥꯒꯠꯄ ꯋꯥꯠꯍꯧꯕ ꯌꯥꯝ ꯂꯩꯌꯦꯗ ꯍꯥꯏꯕꯗ ꯀꯥꯎꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗꯣ ꯋꯥꯔꯣꯏ ꯁꯤꯟꯗꯣꯛ ꯗꯧꯅ ꯐꯖꯕ ꯄꯣꯂꯣꯏꯗꯣ ꯌꯥꯝ ꯐꯖꯩꯑꯕ ꯏꯁꯩꯒ ꯁꯛꯇꯅ ꯄꯥꯃꯦꯜꯗꯨꯅ ꯇꯧꯔꯒ ꯑꯗꯒꯤ ꯒꯥꯡꯉꯩ ꯍꯣꯏ ꯂꯣꯏ ꯇꯥꯔꯒ ꯈꯣꯠꯂꯒ ꯇꯧꯕ ꯈꯨꯠꯂꯣꯏꯁꯤꯟꯗꯣ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯨꯝꯇꯒ ꯊꯥꯒꯠꯆꯍꯧꯔꯒ ꯏꯆꯥꯒꯤ ꯏꯁꯩꯗꯨ ꯈꯨꯗꯛꯇ ꯁꯛꯆꯜꯂꯤꯗꯣ ꯌꯥꯝ ꯐꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯝꯇꯒ ꯊꯥꯒꯠꯆꯍꯧꯔꯒ ꯏꯁꯩ ꯊꯥꯒꯠꯄꯤꯔꯛꯇꯦꯅ ꯍꯥꯏꯕ ꯊꯥꯒꯠꯄꯤꯗꯣ ꯏꯁꯩ ꯀꯅꯥꯝ ꯊꯥꯒꯠꯂꯛꯇꯕꯗꯣ ꯈꯔ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛ ꯉꯔꯥꯡꯒꯤꯗꯨꯗꯤ ꯄꯤꯐꯝ ꯈꯪꯗ꯭ꯔꯤꯌꯦ ꯑꯗꯒꯤ ꯄꯄꯥ ꯍꯥꯏꯕꯗꯨꯗꯤ ꯇꯥꯗ ꯉꯥꯏꯔꯤꯕꯅꯤꯅꯀꯣ ꯄꯄꯥ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯕꯕꯥꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯍꯥꯏꯁꯤ ꯕꯕꯥꯖꯤ ꯑꯗꯨ ꯕꯕꯥꯗꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯂꯣꯟ ꯑꯣꯏꯗꯕ ꯑꯗꯨꯕꯨ ꯕꯕꯥꯁꯦ ꯑꯗꯨꯝ ꯂꯣꯏ ꯀꯧꯅꯩꯌꯦꯕ ꯑꯌꯥꯝꯕꯅ ꯕꯕꯥꯁꯦ ꯏꯃꯥ ꯄꯥꯕꯨꯡ ꯄꯥꯕꯨꯡꯑꯅ ꯀꯧꯕꯁꯤ ꯈꯔ ꯑꯗꯨꯝ ꯋꯥꯠꯄ ꯑꯗꯣ ꯑꯩꯅ ꯏꯟꯁꯄꯦꯛꯇꯔ ꯇꯩꯌꯦꯗ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯈꯥꯇꯣꯟꯒ ꯍꯥꯏꯕꯁꯦ ꯑꯗꯒꯤ ꯇꯥꯇꯣꯟ ꯈꯥꯇꯣꯟꯒ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯈꯔ ꯑꯗꯨꯝ ꯑꯩ ꯈꯔ ꯔꯦꯁꯇꯣꯔ ꯇꯧꯅꯕ ꯑꯗꯨꯝ ꯍꯥꯞꯆꯩ ꯑꯩꯅꯕꯨꯗꯤ ꯂꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯒꯤ ꯂꯣꯟ ꯖꯦꯝ ꯁꯥꯏꯒꯨꯖꯝꯅ ꯁꯦꯝ ꯉꯝꯄꯣꯟꯇꯦꯗ ꯑꯗꯨꯕꯨ ꯈꯔ ꯍꯧꯗꯣꯛꯄꯅꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯈꯥꯇꯣꯟ ꯍꯥꯏꯁꯤꯕꯣ ꯀꯥꯏꯅ ꯑꯉꯥꯡ ꯑꯃꯅ ꯍꯪꯅꯕ ꯈꯥꯇꯣꯟ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯀꯀꯥ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯦꯕ ꯑꯩ ꯌꯥꯔꯤꯈꯩ ꯀꯀꯥꯁꯦ ꯍꯥꯏꯗꯅꯕ ꯍꯣꯠꯅꯩꯌꯦꯕ ꯀꯀꯥꯁꯦ ꯑꯩꯈꯣꯏ ꯂꯣꯟ ꯅꯠꯇꯦꯕ ꯑꯗꯨꯅ ꯈꯔ ꯁꯨꯝ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗ ꯄꯥꯕꯨꯡ ꯑꯗꯩꯗ ꯄꯄꯥꯁꯤ ꯑꯁꯣꯝꯗ ꯀꯩꯅꯣꯗ ꯌꯥꯝ ꯀꯧꯅꯩꯌꯦꯕ ꯁꯤꯁꯨ ꯄꯄꯥꯁꯤꯁꯨ ꯑꯗꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯤꯇꯪ ꯑꯉꯥꯡ ꯂꯩꯇꯣꯟ ꯈꯔ ꯀꯣꯜꯂꯗꯤꯀꯣ ꯕꯕꯥ ꯀꯧꯔꯝꯗꯒꯤ ꯄꯄꯥꯅ ꯀꯧꯋꯦꯕ ꯑꯗꯩꯗ ꯃꯁꯤꯒꯤ ꯂꯣꯟꯁꯤꯁꯨ ꯂꯣꯟꯒꯤ ꯋꯥ ꯑꯣꯏꯔꯀꯥꯟꯗ ꯄꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤ ꯕꯕꯥ ꯍꯥꯏꯕꯗꯨꯅꯤ ꯄꯥꯕꯨꯡꯗꯨꯅꯤ ꯑꯗꯣ ꯄꯥꯕꯨꯡꯁꯤ ꯃꯈꯜ ꯃꯌꯥꯝ ꯑꯃꯗ ꯎꯠꯀꯦ ꯇꯧꯕꯅꯤꯗ ꯀꯦꯔꯦꯛꯇꯔꯁꯦ ꯄꯥꯕꯨꯡꯁꯤ ꯈꯔ ꯉꯔꯥꯡꯒꯤ ꯑꯗꯨꯒꯤ ꯄꯥꯕꯨꯡ ꯑꯃ ꯑꯇꯣꯞꯄ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯄꯥꯕꯨꯡ ꯑꯃ ꯈꯔ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯗꯕꯒꯤ ꯄꯥꯕꯨꯡ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯦꯛꯄꯒꯤ ꯄꯥꯕꯨꯡ ꯃꯌꯥꯝ ꯎꯠꯂꯛꯀꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯄꯥꯕꯨꯡ ꯑꯗꯨꯝ ꯊꯣꯛꯂꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯈꯔ ꯅꯨꯡꯉꯥꯏꯅꯕꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯥꯟꯅ ꯅꯍꯥꯟꯒꯤ ꯏꯁꯩꯗꯨ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯑꯗꯨꯝ ꯈꯔ ꯂꯥꯛꯇꯕꯕꯨꯗꯤ ꯅꯠꯇꯦ ꯂꯥꯛꯏ ꯑꯩꯅ ꯁꯨꯝ ꯅꯣꯛꯁꯦꯅ ꯍꯥꯏꯖꯈꯤꯕꯅꯤꯗ ꯏꯁꯩꯁꯦ ꯐꯖꯩ ꯍꯥꯏꯕꯤꯔꯛꯇꯦꯗ ꯀꯥꯏꯅ ꯂꯤꯂꯥꯗꯨꯒꯤ ꯑꯣꯏꯅꯗꯤ ꯍꯦ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯃꯤꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏꯒꯤ ꯍꯨꯏ ꯑꯣꯟꯕ ꯑꯣꯟꯗꯕꯩ ꯃꯇꯥꯡꯗꯨꯗꯤ ꯀꯤꯅꯕ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯆꯥꯁꯜꯂꯨ ꯑꯗꯨ ꯆꯥꯗ꯭ꯔꯗꯤ ꯍꯨꯏ ꯑꯣꯟꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯂꯣꯟꯗꯗꯤ ꯉꯁꯥꯏꯒꯤ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯆꯥꯕꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯃꯔꯝ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯃꯒꯤꯁꯤꯗꯤ ꯙꯔꯃꯒꯤ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯆꯥꯗ꯭ꯔꯒꯗꯤ ꯃꯍꯧꯁꯥꯗꯤ ꯑꯗꯨꯝ ꯑꯗꯨ ꯑꯣꯟꯅꯩꯌꯦ ꯑꯗꯨ ꯇꯧꯅꯩꯌꯦ ꯍꯥꯏꯔꯗꯤ ꯀꯤꯅꯩꯗꯅ ꯑꯗ ꯁꯥꯞ ꯇꯧꯅꯩꯌꯦ ꯑꯗꯨ ꯇꯧꯕꯗꯣ ꯑꯗꯨ ꯐꯪꯉꯦꯌꯦ ꯍꯥꯏꯔꯗꯤ ꯀꯤꯅꯕꯅ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃ ꯑꯣꯏꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗ ꯙꯔꯃꯒꯤ ꯃꯇꯥꯡꯗꯗꯤ ꯍꯜꯂꯣ Good afternoon, sir. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯃꯦꯅꯥꯎ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯅꯧꯕ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯁꯥꯔꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯐꯕꯗ ꯑꯣꯏꯕꯤꯌꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯉꯔꯥꯡꯅ ꯑꯩ ꯏꯄꯥꯝꯗ ꯆꯩꯔꯥꯎꯕ ꯆꯠꯆꯩ ꯅꯣꯡ ꯄꯥꯟꯕꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯑꯣꯏꯖꯈ꯭ꯔꯦꯕ ꯁꯥꯔ ꯑꯗꯣ ꯏꯄꯥꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯕꯨ ꯄꯣꯛꯄ ꯕꯥꯕꯥ ꯑꯩꯅꯗꯤ ꯕꯥꯖꯤ ꯍꯥꯏ ꯑꯗꯣ ꯕꯥꯖꯤꯗꯨ ꯃꯥꯁꯨ ꯃꯁꯥ ꯁꯣꯜꯂꯞ ꯇꯧꯔꯝꯃꯦ ꯀꯨꯝꯁꯤꯗꯤ ꯑꯗꯨꯅ ꯏꯃꯥꯕꯣꯝꯁꯨ ꯆꯍꯤ ꯌꯥꯝꯃꯦ ꯃꯥꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤ
ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯤꯡꯒꯧꯒꯤ ꯍꯥꯏꯔꯒ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯕꯥꯖꯤ ꯑꯍꯟꯁꯤꯅ ꯕꯥꯖꯤꯌꯥꯜ ꯍꯥꯏꯔꯦ ꯃꯣꯏ ꯃꯔꯤ ꯄꯣꯛꯄꯗ ꯕꯥꯖꯤꯌꯥ ꯑꯃ ꯍꯥꯏꯔꯦ ꯃꯊꯪꯁꯤꯅ ꯑꯗꯨ ꯃꯊꯪꯗ ꯑꯍꯨꯝ ꯁꯨꯕꯁꯤꯅ ꯏꯄꯜ ꯍꯥꯏꯖꯩꯌꯦꯕ ꯑꯩꯅ ꯏꯄꯜ ꯀꯧꯖꯩꯌꯦꯕ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄ ꯕꯥꯖꯤꯁꯤꯅ ꯏꯊꯣꯟ ꯇꯣꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯏꯄꯜꯁꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ ꯃꯣꯏꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯔꯒꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯥꯕꯅꯦꯕ ꯑꯗꯩ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯡꯒꯁꯦ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯕꯥꯅꯤꯁꯦ ꯑꯍꯟꯁꯨ ꯈꯔ ꯑꯣꯏꯁꯜꯂꯛꯑꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯊꯦꯡꯅꯔꯨꯕꯗ ꯌꯥꯝ ꯍꯔꯥꯎꯖꯗꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯑꯦꯕ ꯉꯔꯥꯡꯁꯦ ꯊꯧꯔꯝꯁꯨ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯤ ꯏꯁꯩ ꯁꯛꯅꯕꯤꯗꯣ ꯁꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯑꯩ ꯄꯣꯛꯄ ꯏꯆꯦ ꯄꯣꯛꯃꯤꯟꯅꯕꯑꯣ ꯑꯗꯩ ꯏꯆꯥꯅꯨꯄꯤ ꯑꯗꯩꯗꯤ ꯏꯅꯝꯃ ꯏꯕꯨꯡꯒꯤ ꯏꯅꯝꯃ ꯃꯌꯥꯝꯁꯦ ꯅꯣꯛꯑꯦ ꯑꯩꯈꯣꯏꯁꯦ ꯁꯛꯇꯕ ꯌꯥꯔꯣꯏ ꯏꯁꯩ ꯈꯨꯗꯣꯟ ꯇꯝꯃꯝꯃꯣ ꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣꯏꯁꯜꯂ ꯁꯛꯄꯗ ꯏꯁꯩ ꯃꯌꯦꯛ ꯑꯗꯨꯝ ꯃꯦꯟ ꯃꯥꯟ ꯇꯥꯈꯤꯗꯦ ꯀꯠꯇꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯐꯣꯡꯗꯣꯛꯆꯕꯅꯤꯗ ꯁꯥꯔ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯝꯇꯪ ꯍꯥꯏꯖꯍꯧꯒꯦ ꯁꯥꯔꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤꯗꯅꯦ ꯌꯥꯝꯅ ꯑꯩꯅ ꯉꯥꯎꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝ ꯐꯠꯇꯕꯤ ꯁꯥꯕꯗꯤ ꯁꯥꯔꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯉꯥꯏꯑꯦꯕ ꯅꯨꯡꯉꯥꯏꯕꯗ ꯑꯃꯨꯛꯇ ꯂꯣꯏꯌꯦ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕꯗꯤ ꯃꯅꯦꯝ ꯐꯠꯇꯕꯤ ꯁꯥꯕꯁꯤꯅ ꯏꯍꯟ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯣ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯉꯔꯥꯡ ꯃꯧ ꯈꯔ ꯀꯦꯡꯒꯥꯏꯕ ꯑꯃꯁꯨ ꯁꯥꯈ꯭ꯔꯕꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤ ꯌꯨꯝꯗ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯝ ꯃꯧ ꯂꯥꯛꯑꯒ ꯃꯧꯁꯤꯡꯁꯦ ꯂꯣꯏ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯧ ꯑꯐꯕꯁꯨ ꯑꯃꯨꯛ ꯎꯠꯂꯦ ꯃꯅꯦꯝ ꯑꯐꯕꯁꯨ ꯑꯃꯨꯛ ꯎꯠꯂꯦ ꯃꯅꯦꯝ ꯈꯔ ꯐꯠꯇꯕꯁꯨ ꯎꯠꯂꯦ ꯋꯥꯔꯤꯗꯅꯤ ꯇꯁꯦꯡꯕꯗꯤ ꯃꯧ ꯐꯠꯇꯕ ꯎꯠꯀꯦ ꯑꯗꯨ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯋꯥꯔꯤꯗꯅꯤ ꯏꯃꯨꯡ ꯑꯃꯗ ꯃꯆꯥ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯗ ꯂꯩꯁꯥꯕꯤ ꯃꯌꯨꯝ ꯄꯥꯟꯗꯕ ꯑꯃ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯒ ꯃꯆꯦ ꯂꯩꯔꯝꯕ ꯑꯗꯒꯤ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯗ ꯈ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯝ ꯊꯣꯛꯑꯦ ꯁꯨꯡꯉꯥꯏ ꯌꯥꯗꯦ ꯑꯗꯨꯝ ꯈꯔꯒꯗꯤ ꯑꯗꯨꯝ ꯊꯣꯛꯅꯩꯗꯅꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯎꯠꯄꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯃꯧ ꯑꯃ ꯂꯥꯛꯑꯒ ꯍꯥꯟꯅ ꯂꯩꯔꯤꯗꯨꯗ ꯃꯧ ꯂꯥꯛꯏꯗꯨꯅ ꯍꯦꯛꯇ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯃꯧꯗꯨꯅ ꯑꯃꯨꯛ ꯇꯉꯥꯗ ꯐꯔꯒ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯆꯟ ꯅꯠꯇ꯭ꯔꯒ ꯃꯆꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯍꯜꯂꯛꯄ ꯈꯣꯠꯂꯛꯄ ꯍꯦꯛ ꯌꯥꯎꯖꯔꯝꯕꯗꯁꯨ ꯌꯥꯝ ꯐꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯑꯗꯨꯝ ꯃꯤ ꯂꯣꯏꯅꯕ ꯌꯥꯗꯕ ꯁꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯤꯅꯤꯡꯗꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯁꯤ ꯋꯥꯔꯤꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯇꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ पैसा कापे यादे ना तापिरे पैसा तो कापे यादे हेलो सर फोन तौजरइबे कक्चिंग टीवी मलानि सा तराम लोकसरी हाबियो करी हाबि निंगी सागी रेंगे अखोइगी ओजा फुले प्यारे की लाइव तौबदो अदुदा आइगी सुंगमजबा सादा इ कापजि पे पाइ के हाइटिबा ada cuma ting paling mana cari apa nih udah lupa sama dan yam deh sangam dah ngamadi yam pang ya pak. Karim tak kait lupa sama dia man kare lupa tera dong warsuya ye. Suka kap tersuya ye. Karim tak lagi. Har udah ketemu dia itu yam supam deh ya pak. Ada ina ada mating ya kita cari kap lagi punya pak. Yau tapi kang deh tak ay. Ya kap kerja yau dong. Yau dong. Ada cari hening gua mana cari inspektor tayai. Asi nudang lai ti yaw nu mi chungam ba si yaw ingam da ka sin ngam ba dum tai khaje ba sa ngang gi mo phata bi cha ba do papa gi madu phuning ba je ba o che adu mo du lai ti lam koi cha na tau thulok ba ji khang di ama si ren ji mana nungai doi ba wa toi bang kan chung tau dum he lai ba si ren ko ting wat ba gi agi nang gi yum thang na ba gi sai du di cha sa dai adumadi kanam hairakti haibe hairak pumal ni ga natte ai sa kamenda gi bane ngarang ju ni waro natte da ase mobudi haijari ba du mayam na man gi tare hari bogo natte sa du chai du di am ju phaje am su jadri adu di youtube guma kai guma sa na ke rocky guma thagat pa du da thagala ga di adu si am phaje sa duga kang de sa tau ba thabo khring mak su mai pa ko yu adai koi nyam ju 사기 ngamjaba matungda koi soidana dong awawa oiro nongai oiro lupa tarada oiro 사기 matung inba ngamba oijege aduga keno ge horen live chu ingba kai bagi oina funny adum thamoi machum taba ai bi konja biari gi isai di
pakhang lei sabi gi kaina bana thalaba sak thek nar ba thamoi machum tar bi sei ni ga do adumai adu cha kai no dang hang obi hore na taw budane akoi phone ngang tawraga khallaga isai khanma ga mi ya do ba madu di khara kuirani aduna live chat ta gumba dum khara dum saru ya biro mayam na live chat ta oina mayam khara dum pathok chaba khot ba tawra so dom do in tawjara ke aduga adumai na hai tare phone tawraga di matam du manga do ba phone tawra edu tawre da tawre taw matam du mangi ne ba ko aduna live chat to in yobira ga live chat gi natraga the message to or so yai message to birak pada duga mayam na khudaki oina hai tare ko khara ai lupa changwa o lupa sama easy pay to jare sei simata khanbiro ga na to khudong sa su dum khara di leini hai jariba mai yemina se do mayam atai bi ko jabiari khakta nati ko horen tabi doisi rina sapam gi all in that do gi sei am leibani adagi di oza khoi gi iche umoni gi sei hai tare ko nei sei le mera thagi sanare sakbido mera thagi sanare dum tha thabira diare koi ni dam umoni gi ha chare happy ge da habiro cha adu sedai di than akoi diamond tv na tau ko kuding makta mai pa ko oirasi adagi awana tarama hauji panu paning ke sa ko nuai ba thara la ko oirasanu ha ga koi diamond tv phung do loi jing jare ge cha thaga chari nungai jare saroga birakpa lepalai tana hoi mateng pangbirai matang lupa sama dor so mateng pangbirakpa tuga robita ilangon thaga chari pasama hojegi kapirakpa adu kapiraga karim hairaktradi kitang pharak tai dun mayam kapiraga di soidna habiro call ngasigi oina minute kitang leijari am leitre 40 55 minute tara gani thoi gum leijari si bho manung da lokha chagi mayam phongdok piu matam kitang leijari torom saruga biri basing comment do ki matik yam gare zara loina pawang am dinga pi gani mayam horen taro ko doisi thorongi hobuda sakhi bi sei sakhi bedo horen amuk thorom makok ta sakhi da boining dana akon ba sangak pudana dui sei sakpiro na khanbira ka dai waro ba yaw kadra madu gi suwa jai do kudong chaba silorga ai khoi mete nungsa gi temna mateng pangbirak pagi ai matem da pathok cha hoge mete nungsa gi temna mateng pangbi bagi ai mathangi call silok chage call sigi hek mathang da mete nungsa gi lok thok charke hello sa taramok chari ai ya lang khamo bi gi sindari kari wapam takpini hore isai ta bagi pacham da kapak che nungdang kapaya bra ta sa kari im ta kai di nungdang kapak ke spectator tay yam na phaje yam thang na bai do yam thang na bagi yam thang na da badi phaja da bro phaje loi phaje ata ko tingi phaje akoi nukti pung mari da walking chapado aduda imana biga ibani je dum nukti jagi tare
Nomati tang na bija aroi bai de as nda kape nda Thagatsari. Anjara sa Thank you. Thagatsari. Thank you. Maitai nungsagi timna mateng pangbiba haiba tare masigi damakta thagatsari maitai nungsagi koigi maitai nungsagi tim da so kaksingi tim haiba ma leijai kaksingi tim haiba si kaksing lomdagi maitai nungsada yauba tim haiba tare adoga hanana thagatsari tungba tim duna kaksingi masing yamlaba singna AT gi unit haiba tare AT gi unit tarahumdoi gi adoga wangjam bikas sirilbung adoga tang kuntra tha ama English sing ani kun gamari kadangban cookie sing kapna bada nomaina pan badagi Guwahati da layeng duna leidi ba sida maitei nongsa gi tim maikai digi ngamjaba lupa lising manga gi tengbang kiba adu AT mobile tim front line da leidi ba langama maitei prompat gi khamelo ki adu Gawazang mafam adugi da tang kun ga taret aduga tha ama English sing ani kun ga mari gi cookie singa kapna bada nongmaina pan badagi Guwahati da layeng duna leidi ba sida maitei nongsa gi timna ngamjaba lising manga gi tengbang masi matang pangbi ki bani masi mathaga chari aduga maitei nongsa gi tim photo ama de kun utpan nungai ta badi utre maramdi YouTube ke policy le bani na asokpa haksang badagi yamna I thokpa khotpa ji utpa yadi nungai ta ba phongdok chari aduga tengbang bi riba maitei nongsa gi tim ana thaga chari sigi dama tongan ba sokpa ani da mateng pangbi ki ba thachari aduga khoi maibel singh haiba tare mateng nongsa gi tim gi maibel singh khoi family guardian punamak yaurgani lakpiram bangasigi Diamond TV gi mafam se lakpiram ba aduga donors ki senpam su thanga pirame aduga atopa khunga pa singi mateng pangna na bagi damakta lupa lising manga amaga mateng nongsa gi timna mateng pangbirame masigi damakta su thagachari mayam khoi emoji na kubak kubisi mayam appreciate tawmina se haiba tare hanana thagachai koi sigumba mateng nongsa gi timna hana digi mateng pangduna dumak lakli na khoina tawjari ba thabok thorom singda akhoi khaktana natana ai tare khoina tawjabadu da mo hana ma khoi yoksan biduna mateng pangbiramba sigi dama koi makha tana dum hona jarake ado khunga pa singe khoina mathangda tengbang jagadori ba sidasu afaba yai fabadu koi me apuno oiminarasi hanana thagachari kaksingi apun ba haiba tare metei nongsa gi tema madi guardian gi temna tonga tongan phon teng pangbiri ba singa sigi dama koi dali sing manga masu pibire adaga hari ba singa si khunga pa gi hai tare tangai phadana sel kitang hapchale di cheng bek ohum bawu phangadori bani adana khunga pa singa ina tawjagani haiba koi punna chatmi narusi mateng pangba dum yaumi narusi ana hanana thagachari metei nongsa gi tem adaga donors ki su senpham thagi thangba senpham khara dusu thangbirame haiba wafam siga loina na thagachari hello ram loksari chongman jera ya gome ki semola tane diamond TV da tabi ba kola kudi makusu ka kuno usai thagachari babu thagachari taki bot ki matang je demo ki sitpa laibang ni gana sabda sapa laibang ni mana apamba nushijaba thaja ba oibiyo thaja da bari tawino akhoi bi soise mangan bati yam pamu jai adubo wakhan je sa munna khalaga thaja bi bana phai ana haijaningi aga piram puna mangki loina ma tiksa bana tani thole izin ya jama ku oraga su thamoi ni khida jaba masin tangi yenga gene na khalaga taki yam onna khalaga tawbi tawminasi haina ai diamond thongida haijari adoga mathangdana Wajin hangi jengthangna bagi collector road makokte yadum tajai phone thakta da tawjak tabani yamna phajai ado jengthangna bagi khoisu yumjin nakna para konina thaina mawong tawjudo malakpa pale da nakna ba khangna jana bise niwadi yam tabane ko adegi asate unadraga so hele ngandaba adegi khobai an sa thwa ju ma se atopa kana unaram da ke kana na kai ha kono nu pa jung su khanjaba
ꯅꯨꯄꯤꯗꯨꯅꯁꯨ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕꯒꯤ ꯏꯃꯣꯁꯟ ꯌꯥꯝ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏꯗ ꯄꯥꯟꯈ꯭ꯔꯕꯅꯤ ꯁꯥꯔ ꯀꯥꯟꯊꯣꯛꯑ ꯂꯥꯛꯄꯣꯠꯇꯦꯀꯣ ꯁꯥꯔꯅ ꯁꯟꯗꯣꯔꯛꯄꯁꯦ ꯊꯣꯛꯅ ꯆꯥꯅꯕ ꯁꯤꯡꯖꯨꯒ ꯂꯥꯟꯅꯔꯛꯄ꯭ꯔꯣ ꯍꯥ ꯁꯤꯡꯖꯨꯒ ꯂꯥꯟꯅꯔꯛꯈ꯭ꯔꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯌꯥꯝ ꯂꯥꯟꯅꯩ ꯑꯗꯨꯗꯤ ꯏꯟꯖꯥꯡ ꯊꯣꯛꯄꯅꯤꯗꯀꯣ ꯑꯗ ꯀꯩꯅꯣ ꯁꯤꯡꯖꯨꯗꯩ ꯍꯦꯟꯕ ꯃꯤ ꯍꯤꯟꯖꯥꯡ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯐꯔꯛ ꯇꯥꯔꯦ ꯀꯀꯥꯅ ꯍꯥꯏꯕꯗ ꯍꯤꯟꯖꯥꯡꯒ ꯄꯣꯔꯛꯇꯅ ꯃꯤ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯆꯍꯤ 3-4 ꯃꯤ ꯈꯪꯅꯕꯣꯠꯇꯦ ꯇꯣꯛꯅ ꯆꯦꯛꯁꯟ ꯍꯣꯠꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯂꯥꯏꯕꯛ ꯇꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯃꯇꯨꯝ ꯆꯥꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯅꯥꯗꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯅꯅꯦ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯑꯩꯅꯅꯦ ꯕꯦꯀꯔꯤꯗ ꯆꯠꯀꯥꯟꯗꯅꯦ WTꯁꯦ ꯁꯨꯝ ꯈꯟꯕꯀꯣ ꯁꯥꯔꯀꯣ ꯅꯣꯛꯑꯁꯦꯕ ꯑꯃꯨꯛ WTꯁꯦ ꯁꯨꯝ ꯈꯟꯕ ꯕ꯭ꯔꯦꯗꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯨꯝ ꯁꯥꯕꯗ ꯁꯨꯖꯟꯕ ꯌꯥꯎꯕ ꯑꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯗꯨꯒꯤ ꯁꯨꯝ ꯁꯥꯕꯒꯤ ꯇꯛꯅꯕꯒꯤ ꯀꯥꯁꯜꯂꯛꯄ ꯌꯥꯎꯕꯁꯤꯁꯨ ꯃꯔꯣꯟ ꯁꯨꯝ ꯌꯥꯏꯕꯗꯁꯨ ꯑꯗꯨꯝ ꯑꯀꯥꯝꯕ ꯃꯁꯥ ꯑꯗꯨꯝ ꯌꯥꯎꯖꯩꯗꯅ ꯑꯁ ꯑꯃꯣꯠ ꯑꯀꯥꯏ ꯌꯥꯎꯕꯁꯦ ꯃꯤꯅ ꯆꯥꯅꯤꯡꯗꯦꯅ ꯃꯤꯅ ꯃꯣꯠꯄ ꯃꯥꯟꯅꯤꯅꯦ ꯀꯥꯏ ꯁꯨꯝ ꯈꯟꯕ ꯑꯩꯅ ꯑꯗ WT ꯕ꯭ꯔꯦꯗꯁꯦ ꯇꯣꯛꯅ ꯈꯟꯈ꯭ꯔꯦ ꯅꯪꯁꯦ ꯃꯨꯛꯇꯥꯒꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯆꯞ ꯃꯥꯟꯅꯩ ꯅꯕꯥꯅꯤꯁꯦ ꯑꯃꯗꯨꯁꯨ ꯌꯥꯝ ꯈꯜꯂꯦ ꯍꯥꯏꯔꯤꯌꯦ ꯑꯣ ꯈꯜꯂꯦ ꯁꯤꯗꯤ ꯆꯥꯝꯃꯒ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯕꯅꯤ나 ꯁꯤꯗꯤ ꯄꯨꯊꯣꯛꯑꯒ ꯆꯦꯡꯁꯤ ꯁꯦꯒꯥꯏꯔ ꯆꯥꯗꯣꯔꯕꯅꯤ ꯑꯍꯦꯟꯕ ꯃꯣꯏꯅ ꯕꯇꯔꯅ ꯇꯩꯖꯕꯅꯤ ꯇꯩꯖꯗꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯆꯥꯔ ꯄꯨꯊꯣꯛꯑꯒ ꯁꯦꯒꯥꯏꯔꯒ ꯆꯥꯗꯣꯏꯅꯤꯅ ꯐꯖꯕ ꯈꯜꯂꯤꯅꯦ ꯍꯥꯏꯔꯦ ꯑꯣ ꯈꯜꯂꯦ ꯅꯨꯄꯥꯗꯨꯗꯤ ꯈꯜꯍꯧꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯁꯥ ꯁꯣꯏꯔꯦ ꯕ꯭ꯔꯦꯗ ꯑꯣꯏꯅ ꯈꯜ ꯂꯩꯔꯦ ꯍꯥꯏꯔ ꯃꯌꯥꯝꯁꯦ ꯋꯥꯅ ꯅꯣꯛꯑꯕ ꯑꯗꯨꯅ ꯅꯣꯏ ꯀꯛꯁꯤ ꯍꯜꯂꯒꯅꯦ ꯅꯨꯄꯥꯁꯦ ꯈꯪꯅ ꯆꯥꯅꯕꯁꯦ ꯈꯪꯅꯧ ꯑꯗꯨꯅ ꯑꯩꯈꯣই ꯍꯧꯖꯤꯛ ꯅꯨꯄꯥꯗ ꯈꯜꯍꯧꯗ꯭ꯔꯦ ꯅꯨꯡꯁꯤꯅꯕꯅ ꯆꯥꯕ ꯌꯥꯗꯦ ꯃꯇꯝꯗꯨꯗꯤ ꯅꯨꯡꯁꯤꯅꯕ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯦꯠ ꯑꯗꯒꯤ ꯂꯩꯅꯥ ꯃꯟꯖꯨꯔꯅ ꯉꯥꯎꯅꯔꯤꯕꯅꯤꯗꯣ ꯍꯤꯟꯗꯤ ꯐꯤꯂꯝ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯆꯥ ꯌꯥꯗꯦ ꯑꯗꯨꯅ ꯖꯒꯥ ꯂꯩꯊꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕ ꯑꯃ ꯊꯣꯛꯑ ꯌꯥꯝ ꯁꯤꯡꯅꯔꯕꯅꯤꯗ ꯑꯗꯩ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯄꯦꯀꯤꯡ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯒꯦꯕ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯉꯥꯛꯇ꯭ꯔꯣ ꯂꯩꯁꯥꯕꯤꯁꯨ ꯅꯨꯄꯥꯕꯨ ꯀꯛꯁꯤ ꯍꯜꯂꯒ ꯌꯦꯡꯉꯨꯁꯨ ꯀꯔꯤ ꯋꯥꯇꯥꯅꯣ ꯍꯥꯏ ꯈꯨꯝꯕꯩ ꯇꯞꯅ ꯑꯗꯩꯗ ꯑꯩꯅ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯁꯨꯝ ꯍꯥꯏꯅꯕꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯃꯥ ꯍꯣꯏ ꯏꯟꯗꯣꯆꯥ ꯍꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯕ꯭ꯔꯦꯗꯇ ꯈꯜ ꯂꯩꯔꯦ ꯅꯨꯄꯥꯗꯗꯤ ꯈꯜꯍꯧꯗ꯭ꯔꯦ ꯁꯣꯏꯔꯦ ꯍꯥꯏꯔꯒ ꯅꯣꯛꯑꯦ ꯃꯣꯏꯅ ꯑꯁ ꯏꯟꯗꯣꯆꯥꯒ ꯂꯥꯛꯄ ꯍꯦꯛꯇ ꯅꯣꯛꯅꯤꯡꯉꯦꯅ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯋꯥꯔꯤꯁꯦ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯄꯥꯒꯤ ꯌꯨꯝꯊꯪꯅꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯁ ꯁꯅꯥ ꯃꯅꯦꯝꯄꯣꯛ ꯁꯥꯕꯤ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯇꯌꯥꯏꯅ ꯂꯤꯂꯥ ꯁꯥꯟꯅꯉꯥꯏꯗꯨꯗ ꯅꯛꯅꯕ ꯑꯣꯏꯔꯗꯤ ꯑꯍꯣꯕ ꯑꯃꯅ ꯇꯌꯥꯏꯒꯤ ꯑꯦꯛꯁꯟꯗꯣ ꯌꯦꯡꯅꯤꯡꯉꯤꯍꯦ ꯃꯅꯦꯝꯄꯣꯛ ꯁꯅꯥꯟꯗꯣ ꯃꯥꯅꯒ ꯁꯥꯕ ꯑꯦꯛꯁꯟꯗꯣ ꯅꯣꯡꯉꯥꯜꯂꯒꯅ ꯄꯨꯛꯅꯤꯡ ꯋꯥꯔꯣꯟꯗ ꯅꯨꯄꯥ ꯍꯦꯛ ꯃꯥꯟꯕ ꯑꯗꯒꯤ ꯂꯤꯂꯥꯁꯤ ꯃꯣꯅꯣꯗ꯭ꯔꯃꯥꯗꯨꯗꯅ ꯅꯨꯄꯤꯒꯤꯔꯣ ꯑꯗꯒꯤ ꯅꯨꯄꯥꯒꯤꯔꯣ ꯃꯌꯥꯝ ꯀꯨꯝꯕꯤꯔꯤꯕ ꯇꯣꯛꯅ ꯂꯩꯇ꯭ꯔꯁꯦ ꯇꯣꯛꯅ ꯐꯖꯅ ꯄꯨꯊꯣꯔꯛꯈ꯭ꯔꯦ Thank you. ꯊꯥꯒꯠꯆꯔꯤ. ꯍꯣꯏ ꯑꯩꯅꯦ ꯇꯧꯗꯕꯁꯨ ꯀꯨꯏꯔꯦ ꯇꯟꯖꯥ ꯍꯦꯛ ꯆꯥꯟꯅꯗꯕ ꯑꯣ ꯏꯁꯩ ꯇꯧꯅꯤ ꯈꯣꯠꯅꯤ ꯏꯁꯇꯨꯗꯤꯑꯣꯗ ꯍꯥꯏꯕꯗꯣ ꯁꯥꯔ ꯑꯗꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯌꯥꯝꯗꯁꯨ 50 ꯆꯥꯝꯗꯁꯨ ꯀꯥꯞꯆꯔꯒꯦ ꯁꯥꯔ ꯌꯥꯏꯗꯤ ꯃꯦꯗꯥꯝ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯂꯨꯄꯥ 10ꯗꯪ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯅꯠꯇꯦ ꯑꯗ ꯀꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯁꯞꯄꯣꯔꯠ ꯇꯧꯔꯁꯨ ꯌꯥꯏ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯍꯥꯏꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯦ ꯂꯨꯞꯆꯔ ꯏꯄꯥꯅ ꯁꯟꯗꯣꯛꯄꯁꯤꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯂꯩꯇ꯭ꯔꯕꯣ ꯀꯥꯞꯅꯤꯡꯉꯤ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯏꯆꯦ ꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯃꯤꯒ ꯋꯥꯐꯪꯅꯗꯅ ꯉꯥꯡꯅꯗꯅ ꯈꯠꯅꯗꯅ ꯂꯩꯗꯧ ꯁꯔꯨꯛ ꯀꯔꯤ ꯀꯥꯟꯅꯒꯦꯀꯣ ꯃꯥꯅꯤ ꯊꯥꯒꯠꯆꯔꯤ ꯂꯩꯀꯥꯏ ꯁꯝꯕꯜꯂꯅ ꯂꯤꯂꯥ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯥꯟꯅꯈꯤꯌꯦ ꯅꯍꯥꯟꯋꯥꯏꯁꯦ ꯂꯩꯀꯥꯏ ꯁꯝꯕꯜ ꯂꯤꯂꯥꯗꯨ ꯁꯥꯟꯅꯕꯗ ꯔꯥꯏꯇꯔꯗꯨꯅ ꯏꯔꯛꯄ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯃꯌꯥꯝ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯩꯈꯣꯏ ꯁꯨꯔꯖꯤꯠꯅ ꯑꯩꯁꯦ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯕ ꯑꯃ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯃꯃꯥꯟꯅꯕ ꯑꯉꯥꯡ ꯑꯃꯅ ꯂꯩꯀꯥꯏ ꯁꯝꯕꯜꯗꯩ ꯅꯣꯡꯃꯁꯨ ꯊꯥꯖꯔꯛꯀꯦꯀꯣ ꯇꯥꯕꯤꯌꯣꯕ ꯆꯠꯂꯣ ꯑꯝꯇ ꯎꯅꯁꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯝꯇ ꯒꯥꯏꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯎꯅꯁꯤ ꯀꯧꯔꯨꯆꯣ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯄꯥꯈꯣꯟ ꯊꯥꯈꯤꯕ ꯑꯉꯥꯡꯗꯣ ꯃꯣꯏ ꯏꯃꯨꯡꯗ ꯆꯪꯉꯒ ꯃꯕꯨꯡꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦ ꯐꯥꯔꯒ ꯅꯪ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯏꯔ ꯅꯥꯎꯕꯥ ꯂꯥꯎ ꯐꯝꯃ ꯂꯥꯎꯅ ꯐꯝꯍꯜꯂꯒ ꯂꯥꯎꯁꯦ ꯐꯤꯂꯝ ꯐꯖꯕ ꯑꯃ ꯄꯣꯔꯛꯑꯦ ꯂꯥꯎꯁꯦ ꯐꯤꯂꯝꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯐꯤꯂꯝꯁꯦ ꯀꯥꯞꯁꯜꯂꯒ ꯑꯉꯥꯡꯁꯤ ꯌꯦꯡ ꯂꯩꯊꯣꯛꯈ꯭ꯔꯕ ꯉꯁꯥꯏꯒꯤ ꯑꯃꯗꯨꯅ ꯁꯣꯝꯗ ꯎꯅꯗꯣꯔꯤꯅꯦꯅ ꯃꯣꯏ ꯌꯨꯝꯊꯪꯅꯕ ꯅꯥꯀꯟꯗꯨ ꯉꯥꯏ ꯂꯩꯕꯖꯥꯠꯅꯤ
ꯑꯗꯩꯗ ꯉꯥꯏ ꯂꯩꯕꯗꯨꯗ ꯑꯃꯁꯤꯅꯗꯤ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯨꯗꯣꯏꯅꯤ ꯏꯃꯨꯡ ꯆꯪꯉꯒ ꯑꯁ ꯁꯤꯗꯩꯗ ꯀꯩꯅꯣꯅ ꯇꯥꯗꯅ ꯂꯥꯛꯑꯣꯌꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯏ ꯎꯅꯁꯤ ꯍꯥꯏꯌꯦꯅ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯒꯤ ꯄꯥꯎꯗꯣ ꯍꯥꯏꯕ ꯂꯥꯛꯑꯒ ꯃꯕꯨꯡꯗꯨꯅ ꯁꯤꯅꯦꯃꯥꯗꯣ ꯀꯥꯞꯁꯜꯂ ꯌꯦꯡ ꯂꯩꯔꯕ ꯃꯥꯗꯤ ꯐꯤꯂꯝꯗꯨ ꯂꯣꯏꯕ ꯑꯁꯣꯝꯗꯗꯤ ꯑꯃꯁꯤꯅ ꯉꯥꯏꯕꯗ ꯄ꯭ꯔꯥꯟ ꯆꯥꯛꯄ ꯑꯗꯒꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯤ ꯍꯥꯏꯔ ꯀꯥꯟꯗ ꯑꯁ ꯃꯕꯨꯡꯗꯨꯅ ꯐꯥꯖꯜꯂ ꯊꯝꯃ ꯐꯤꯂꯝ ꯀꯥꯞꯁꯜꯂ ꯊꯝꯃꯤꯅꯤꯅꯦ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣꯕ ꯅꯪ ꯌꯥꯝ ꯀꯨꯏꯗꯣ ꯐꯤꯂꯝ ꯑꯃꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯁ ꯐꯤꯂꯝ 3 ꯍꯥꯟꯅ ꯍꯥꯏꯌꯦ ꯌꯥꯝ ꯀꯨꯏꯈꯤꯕꯗꯣ ꯑꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯒꯦꯝ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯞꯄꯦ ꯂꯤꯂꯥꯗꯨꯁꯨ ꯋꯥ ꯅꯣꯛꯈꯤ ꯑꯗ ꯇꯧꯗꯕꯀꯣ ꯅꯨꯄꯤꯗꯨꯅ ꯉꯥ ꯊꯣꯡꯕꯒ ꯄꯨꯊꯣꯔꯒ ꯄꯤꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯄꯥꯏ ꯊꯣꯡꯕ ꯄꯨꯔꯛꯄꯗꯒ ꯑꯁ ꯍꯥꯎꯅꯤꯍꯦ ꯀꯥꯏꯅ ꯀꯗꯥꯏꯗꯩꯅꯣ ꯁꯤꯗꯤ ꯉꯥꯁꯤꯗꯤ ꯀꯥꯏꯅ ꯁꯣ ꯐꯥꯒꯤꯒ ꯇꯧꯗꯅ ꯌꯥꯝ ꯍꯥꯞꯄꯤ ꯍꯥꯏꯇꯥꯔꯦ ꯒꯦꯝ ꯑꯃꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯈꯤꯕ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯈꯥ ꯇꯥꯕ ꯀꯣꯜꯂꯛꯀꯆꯔꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩ ꯈꯔ ꯂꯥꯎꯊꯣꯛꯆꯔꯒꯦ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯁꯤ ꯈꯨꯕꯥꯛ ꯈꯨꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤꯗꯤ ꯀꯣꯜꯁꯤ ꯃꯇꯝꯁꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛꯇꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯔꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩ ꯂꯥꯎꯊꯣꯛꯆꯒꯗꯕ ꯈꯔꯁꯨ ꯂꯩꯖꯩ ꯉꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯍꯧꯖꯤꯛꯀꯗ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯔꯛꯄꯁꯦ ꯍꯧꯖꯤꯛ ꯆꯤꯊꯕꯁꯤꯡꯁꯦ ꯑꯗꯨꯝ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦꯀꯣ ꯑꯩ ꯈꯤꯇꯪ ꯌꯥꯝꯅ ꯌꯥꯡꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯄꯗ ngasi screenshot ta koi gi GPay da leram base sidege lokhacharakpada okay Mahesh Changamayum lupa chani leibirami yaibi oinam lupa lising ma leibirami thongam bining thojam lupa changwa leibirami binat mayeng bam lupa chama leibirami roman tongbram khunga pagi lupa chama leibirami aduga koi ngasam sumitra gi 500 ngasai koi gi leitaba ma lautopagi haibatare adugi sumal pibirami adu once again amuka na tongam lupa chamri ma su pibirak pa thagachari aduga priya seram lupa chani uyam somorjit lupa chama aduga naurem kavita lupa chani ibeton Ningombam lupa lising ama ojit luang lupa chani bimola devi lupa chama konsam rosida pachama kamba mamujau lupa chamga aduga khangibam sanathoi lupa chom sarat singh lupa chani bikram elangbam lupa chama asini ko hojike lerami bese aduga screenshot thaba khotpa nangam dong mande adu hanana thagachai mayam screenshot lobo so dum yawbiramani aduga ai isai da makta pangbira ke do oina amrita isai gi chonga bimola leima kurai thangdam lekai degi sina khunga pagi lupa chonga pibira kiba do oina sanan bi koi gi haikru sanan bi gana khangna bado lupa lising ma isai gi amadi khunga pagi mayang langjing de pibira kibani anita thokpamna isai gi da makta lupa chonga pibira pa sagol sem irabati naurem thong laisam lerak tegi na khunga pagi lupa lising pibira pa ngate maria isai gi da makta lupa chonga pibira pa thongombi Ningtogam lupa chonga amukasu phangjanare somde yaukibadani aduga saikhom ibm sagolban kurau makhong degi nei segi lupa chani pibirakpa ibemal amadi sophia naurem akoigi kawadegi na mateng pangwaki khunga pagi lupa chonga pibirakhiba thagachari koirom robindro khunga pa sing lupa chani pibirakhiba aduga surchandra sanasam lupa yankhai segi thabirakpa thagachari aduga mani tombi yumna akoigi khunga pagi dama pibirakiba lupa chamri thagachari aduga amana laikhidraba kongkham zone from hawbam marak ngangom lekai degi laikhidraba asigidi akoigi mage thawaina ing chingna leiruna bagi damakta haijabata lupa lising ama pibirakpani laikhidraba kongkham zone hawbam marak degi aduga magi machin manauk singna ishorda kachaba haibata lupa lising ama magi mathong mangam kenoga loina nai khode pibirakpani masigi damaktasu thagachari hana imong manungi awaba dai beta lekhidraba ma buning sing biduna diamond tv da ma de wahong radio da lauk thokchabagi adu ma khodong chaba ma phangjaba thagachari imong manungi mai kai digisu adu hype hapirakpani thagachari aduga yengkhom sanathoi leifamna yurembam dagi lupa chawga khun nga pagi mateng pangbirakpa aduga koigi Ketri mayum ina kumbi lekhidrabi asigi aboki ming da lupa chawga maki imung manung na su pibirakpa masigi da makta haininga letana thagachari thank you so much sithaba yawn ko so hayeng lok thokchage mayam hanana thagachari mayam mateng pangbirakibada aduga nasigi kona mu lakibadi muksi yawre anyway ay amatanga sitha jabang le hore masim tanga lok thokcharamge thagachari
Nomidangi say Torongi the Madam Nandini 5,000 Pambiri, Sigidam Tatagachari, Hana, Aduga. Highest goal scorer gain at Apirak Pasi, Sidan eating of Zabamaya. Okay. Hana Tagachari, Madam Nandini, Lopalisi Mangama, Haribasi, Marilyn, and a Pibirakpa, a Sigidamukta Tagachari. Thank you, Mayam Ponomating Pambiro, and Chitaba Yorgos Mayam, Soidana Nixing Biro, Soidana Hayam, Loksage, Nasiki Chitavas, the Yorgos Omana, Screenshot Habiro, Aduga, How's Pogi, the conditions that we say, no, my Soidana, my Pakani, having a Tajava, Kudalizari, Masipunomiam, and Bibani, Hana Tagachari, Nasiki Damukta, Aduga. I am by Yum the Liberty in Torosay and Mapung Pan, we never get the singer of the week as if Mapung Pan and never get the Makta Puntare Tabaki, Mango and Saruga Biu, my Aponomak same Sabai, Hobservani, Habo from Siga, Nasiki, Torom, Shinjabagi, Yava Luxage, Yaki Matunda, Yam Damu, Torom Pudramolaxage, Hosiki Damakti, Yam Ponomapu, Torom Lushinjabagi, Yava the Luxury, Ponomapu, James Saguzam Namukana, Konona, Kurumzari. Take care. Saktam shay nahaki inakta shum laybiyo ko nang tala aygi thawani nang na aygi punshini hanglawati hada faiminasi sheklagi punshigum ay koyani hangla
ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ Hangdukchari, Ayush Healing Point, Armani Building Pakang Lapam Pareng, Kaksin Kunyai Lekai. Mapam masida Ayush ki laing bagi khudong saba phangbiragani. Loinana, makal khudimaki therapy tobagi khudong saba su phangbigani. Therapy makal singadudi, homeopathic consultation, yoga and naturopathic consultation, Ayush medicine, acupuncture, massage therapy, yoga therapy, steam bath, ultrasound therapy, interferential therapy, infrared therapy, vibromassage, back therapy, weight loss therapy, asina sima makal kaya gi therapy sing phangbigan. Loinana liver gi anaba amadi kidney da nung leiba, amadi tonsillitis, skin gi problem, loinana nupi gi anaba sing amadi anxiety stress, tumba yada basina singba sigi laing gi khudong saba pijari. Masi khaktana tana allergic oiba, gout leiba, heart amadi masigi mari leina balaina sing, diabetes amadi haksang gi weight hengatpa, tonga balaina kaya gi maram dasu tanabibi yagani. Ningtau kaba numit tagi na thangja numit ki ayuk pung mapan tagi na pung ani fauba loinana. Nomaiji numit ayuk pung nipan tagi na nungtil pung mari fauba gi Dr. Unabi bagi khudong saba phangbigan. Ako pa marol gi dama 8413935890 loinana 60099681145. Ayush Healing Point, Cure with Care, Armani Building Pakang Lapam Paring, Kaksin Kunyai Lekai. Hangdukchari, Chanakya IAS Academy, Delhi the Khwaidigi Wangna Maming Leraba, Chanakya IAS Academy, Imphal Dasu Hangdukchari, a golden opportunity for the students of graduation first year and above. Loinana, Matokramna IAS exam crack Togadagi Haiba Asigi Matangda, pre-seminar ama Pangthuk Chagadori. Panjariba seminar asida, founder chairman, Chanakya IAS Academy gi, a success guru, aka Misra. Lakliba April gi tang taramanga English singani kunga mari. Ayuk ki pung taramathui makhai tarak pamatamda, Chanakya IAS Academy, Imphal Center asida pangthuk chagadori. IAS first base ki damak, May gi tang tara 2024 dagi haujaragani. Registration open for regular and weekend pitches. Akak naba sit masing, ako pamarol gi damak call to view 690-990-7134. Amukahna 690-990-7134. Hen ako pamarol gi damak, Imphal Center gi oina South Babupara, near Babupara Durga Mandir, Airtel Building, Imphal West. Manipuri ihan hanbu oina offline coaching class ki khudong chaba leiraba, Delhi gi center tigi expert leiraba faculty singi khudong chaba leiraba, advanced study material amadi test series program kaya ga loinana, Delhi center tigi expert leiraba team kaya ga loinana, interactive orientation session thamjagadaba, state of art classroom gi facilities kaya leiraba amadi library gi facility leiraba, mafam asida adom na khudong chaba silobio. Chanakya IAS Academy, now also in Imphal. Nungairaba Paujel, New Era Higher Secondary School Thobalna,
High School Living Certificate Examination 2024 thariba mahiroi singda yaifa paujel pijari loina na hauki bachahi ke adagi school asina leptuna class 11 science ki special free foundation course to bugumna handak sahi ki lakliba April ki tang tara English singani kungamari dagi haujaragani ningthina train tawba oza singna subject suna haibadi physics chemistry biology mathematics English amadi computer science na singba ayukta subject ahum aduga nungthilda subject ahum nungtigi ayuk pung manga dagi haujagani arapa mafam dagi course asibu yawbiningba mahiroi singidama free boarding gi khudong sabasu pijari school asina hawbadagi lepa leitana kosem na loba higher secondary examination singda 4th 5th 12th 13th 14th 15th 17th loinana 18 amadi 20 rank puthokpa ngamjakri free coaching class asibu interest laibiba mahiroi singa pijariba mobile number 88370 40537 loinana 7085247055 amadi 9612 915991 hariba number sing asidagi akupa maro natraga school de lembiraklaga khangbiba yagani paujen jariba New Era Higher Secondary School Thowa hangduk chere miyamgi khudong chana nabagidama fitness base changangai uchekon near KFC first floor mafam aside aerobic zumba amadi yoga gi class ayuk amadi numidang wairamda tawjari ayuk kina pung manga makhai loinana numidang wairam gina pung mari degi tawjari loinana nomaizing khuding gi chahi mari degi ne chahi tara manga fawgi manungda leiba angang singi K-pop hip hop freestyle dance amasu ayuk pung mapan degi na tara mathoi nungthil gi pung ani degi na pung mari fawba haujaragani angang singa sida class to bugi pandamdi angang singa sida confidence hengat hananaba amadi angang singa phone da nomaizing numita ka hena matam manghanba asina singba singa si thadok hanaba phona jabani mafam asida angang singbo mama mapa oiba singni yohon biduna angang singi loksing hengal hanba masa tinjang kaijang daba loinana mafam asida brain gi class ki khudong saba singsu thamjari akopa marol gi dama call to biu 7628893531 amuk hana 7628893531 ngasi maleng sinbiro fitness bees sangagai uchekon near KFC first floor Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor